ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯅꯤꯄꯨꯔꯤ ꯏꯟꯇꯔꯇꯦꯟꯃꯦꯟ ꯆꯦꯅꯦꯜꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯃꯁꯨꯡ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯨ꯫ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯃꯌꯥꯝꯕꯨ ꯏꯀꯨꯡꯅꯣꯅ ꯈꯣꯏꯔꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯉꯁꯤꯁꯨ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯅ ꯍꯥꯞꯄꯤꯔꯛꯄ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯑꯅꯧꯕ ꯑꯃꯕꯨ ꯃꯌꯥꯝꯒꯤꯗꯃꯛꯇ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯥꯟꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯃꯌꯥꯝꯗ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯐꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯋꯥꯔꯤꯁꯤ ꯍꯧꯅꯕ ꯇꯧꯖꯔꯒꯦ꯫ ꯑꯩꯒꯤ ꯃꯤꯡꯅ ꯀꯥꯟꯇ ꯀꯧꯏ꯫ ꯂꯩꯐꯝꯗꯤ ꯑꯩ ꯄꯟꯖꯔꯔꯣꯏꯒꯦ꯫ ꯅꯨꯃꯤꯠꯁꯦ ꯌꯥꯎꯁꯪ ꯁ꯭ꯄꯣꯔꯠ ꯂꯣꯏꯕꯒꯤ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯄ ꯅꯨꯃꯤꯠꯇ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯩꯒꯤ ꯏꯌꯥꯝꯕꯁꯦ ꯁꯣꯔꯨꯝ ꯑꯃ ꯍꯥꯡꯖꯩ꯫ ꯁꯣꯔꯨꯝꯗꯨꯒꯤ ꯒꯥꯔꯤ ꯈꯔ ꯁꯣꯀꯦꯁ ꯃꯥꯔꯀꯦꯇꯤꯡ ꯇꯧꯕꯒꯤ ꯕꯥꯏꯛ ꯈꯔ ꯁ꯭ꯄꯣꯔꯠꯀꯤ ꯄ꯭ꯔꯥꯏꯖ ꯌꯦꯟꯊꯣꯛꯐꯝ ꯃꯐꯝ ꯑꯗꯨꯗ ꯁꯣꯀꯦꯁ ꯇꯧꯔꯝꯃꯤ꯫ ꯁꯣꯀꯦꯁ ꯇꯧꯔꯤꯕ ꯒꯥꯔꯤꯁꯤꯡ ꯑꯗꯨ ꯈꯔ ꯌꯦꯡꯂꯨꯁꯨ ꯍꯥꯏꯗꯅ ꯏꯌꯥꯝꯕꯅ ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯒꯤ ꯏꯃꯥꯟꯅꯕ ꯆꯤꯡꯈꯩꯒ ꯏꯕꯥꯅꯤ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 10 ꯑꯗꯥꯏꯗ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤ ꯕꯥꯏꯛꯇ ꯏꯕꯥꯅꯤ ꯆꯠꯂꯨꯕꯅꯤ꯫ ꯑꯩꯒꯤ ꯈꯨꯜ ꯑꯁꯤ ꯂꯩꯀꯥꯏ 8ꯅ ꯄꯨꯟꯕ ꯈꯨꯟꯅꯤ꯫ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏ ꯂꯣꯏꯕꯒ ꯃꯌꯥꯏ ꯂꯩꯀꯥꯏ ꯑꯗꯨꯒ ꯀꯩꯊꯦꯜ ꯂꯩꯀꯥꯏ ꯍꯥꯏꯕ ꯈꯨꯜ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯃꯐꯝ ꯑꯁꯤꯗꯅꯤ ꯁ꯭ꯄꯣꯔꯠꯀꯤ ꯐꯪꯁꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯁꯤꯅ꯫ ꯆꯤꯡꯈꯩꯒ ꯑꯩꯒ ꯐꯪꯁꯟ ꯇꯧꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯏꯕꯥꯅꯤꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯄꯨꯡ 10:30 ꯇꯥꯕ ꯑꯗꯥꯏꯗ ꯋꯥꯔꯤ ꯁꯥꯗꯨꯅ ꯕꯥꯏꯛ ꯑꯗꯨꯗ ꯂꯥꯛꯏ꯫ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕ ꯂꯩꯀꯥꯏ ꯃꯌꯥꯏ ꯂꯩꯀꯥꯏ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯌꯥꯄ꯭ꯔꯛꯄꯇ ꯍꯥꯟꯅꯒꯤ ꯑꯔꯤꯌꯥ ꯏꯄꯨ ꯑꯩ ꯍꯥꯛꯇꯛꯇꯒꯤ ꯂꯩꯔꯝꯕ ꯎ ꯄꯥꯟꯕꯤ ꯑꯃ ꯍꯧꯏ꯫ ꯃꯤꯌꯥꯝꯅꯗꯤ ꯀꯦꯞ ꯄꯥꯟꯕꯤ ꯍꯥꯏꯔꯒꯁꯨ ꯈꯪꯅꯩ꯫ ꯎ ꯄꯥꯟꯕꯤꯒꯤ ꯍꯦꯛ ꯃꯅꯥꯛꯇ ꯂꯝꯕꯦꯜ ꯑꯃꯁꯨ ꯂꯩ꯫ ꯂꯝꯕꯦꯜ ꯑꯗꯨ ꯐꯥꯎꯔꯒ ꯃꯤ ꯂꯣꯏꯅ ꯆꯠꯅꯔꯤꯕꯅꯤ꯫ ꯀꯦꯞ ꯄꯥꯟꯕꯤꯗꯨ ꯍꯦꯛ ꯌꯧꯔꯛꯄꯗ ꯁꯒꯣꯜ ꯍꯋꯥꯏ ꯃꯅꯝꯁꯤ ꯃꯐꯝ ꯑꯗꯥꯏꯗ ꯌꯥꯝꯅ ꯅꯝꯃꯛꯏ꯫ ꯑꯩꯁꯦ ꯃꯗꯨꯗ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯁꯨꯝꯅ ꯍꯪꯉꯤ, ꯏꯇꯥꯎ ꯃꯅꯝꯁꯤꯗꯤ ꯀꯔꯤꯅꯣ? ꯀꯔꯤ ꯃꯅꯝꯅꯣ ꯑꯁꯤꯕꯨ ꯍꯥꯏꯗꯅ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯑꯁꯤꯒꯤ ꯃꯅꯝꯁꯤ ꯑꯗꯨꯝ ꯇꯧꯕꯅꯤ꯫ ꯃꯅꯝ ꯑꯁꯦ ꯊꯣꯡꯒꯥꯟ 3 ꯍꯦꯛ ꯌꯧꯕꯗ ꯑꯗꯨꯝ ꯅꯝꯃꯛꯑꯔꯣꯏ ꯈꯨꯝꯃꯛꯏ꯫ ꯅꯨꯃꯤꯠ ꯑꯗꯨ ꯂꯝꯕꯦꯟꯗ ꯃꯤꯁꯨ ꯀꯅꯥꯃꯠꯇ ꯂꯩꯔꯝꯗꯦ ꯌꯥꯎꯁꯪꯒꯤ ꯐꯪꯁꯟ ꯁ꯭ꯄꯣꯔꯠ ꯌꯦꯡꯕ ꯆꯠꯅꯕꯒꯤ꯫ ꯑꯗꯨꯕꯨ ꯑꯩꯗꯤ ꯃꯅꯝꯗꯨ ꯀꯌꯥ ꯍꯩꯅꯗꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯒꯤ ꯂꯝꯕꯦꯜ ꯑꯗꯨ ꯌꯧꯔꯛꯄꯗ ꯑꯩꯅ ꯃꯩ ꯈꯔ ꯑꯣꯛꯊꯣꯛꯆꯩ ꯏꯁꯥ ꯏꯇꯣꯝꯗ꯫ ꯃꯇꯝ ꯄꯨꯝꯕꯗꯩꯗꯤ ꯏꯁꯥꯗ ꯃꯩꯈꯦꯠ ꯑꯃ ꯑꯗꯨꯝ ꯍꯥꯞꯄꯒ ꯄꯨꯏ ꯑꯩ ꯏꯁꯥꯒꯤ ꯑꯣꯏꯅꯁꯨ ꯆꯨꯔꯨꯞ ꯊꯛꯄꯒꯤ꯫ ꯃꯇꯝ ꯑꯗꯨ ꯐꯥꯎ ꯑꯩꯁꯦ ꯀꯌꯥ ꯈꯟꯖꯜꯂꯨꯗꯦ꯫ ꯑꯗꯨꯕꯨ ꯑꯍꯤꯡꯒꯤ ꯄꯨꯡ 2:30 ꯑꯗꯥꯏꯗ ꯑꯩꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯀꯣꯛ ꯃꯤ ꯑꯃꯅ ꯌꯩꯔꯛꯏ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯇꯣꯛ ꯇꯣꯛ ꯌꯩꯕꯒꯨꯝꯕꯅꯤ꯫ ꯃꯗꯨꯗ ꯑꯩꯅꯗꯤ ꯈꯟꯈꯤ ꯑꯩꯒꯤ ꯀꯀꯥꯒꯤ ꯃꯆꯥꯅꯨꯄꯥꯅ ꯑꯩꯁꯦ ꯀꯤꯍꯜꯂꯤꯔꯥ ꯍꯥꯏꯗꯅ꯫ ꯑꯗꯨꯅ ꯑꯩꯁꯨ ꯑꯗꯨꯝ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯑꯃꯨꯛ ꯅꯦꯛꯁ ꯗꯦꯗ ꯑꯩꯒꯤ ꯔꯨꯝꯒꯤ ꯊꯣꯡ ꯑꯁꯤ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯅ ꯄꯨꯡ 2:30 ꯑꯗꯥꯏꯗ ꯑꯃꯨꯛ ꯀꯣꯛ ꯌꯩꯔꯛꯏ꯫ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝꯗ ꯍꯨꯏ 2 ꯊꯅꯝꯃꯤ꯫ ꯍꯨꯏ ꯑꯅꯤꯁꯦ ꯀꯞꯄꯒ ꯌꯥꯝꯅ ꯈꯣꯡꯉꯝꯃꯤ꯫ ꯑꯩꯁꯨ ꯈꯔꯗꯤ ꯆꯤꯡꯅꯕ ꯑꯃ ꯄꯣꯛꯏ꯫ ꯊꯣꯡꯗꯤ ꯑꯩꯅ ꯍꯥꯡꯇꯣꯛꯇꯦ꯫ ꯍꯨꯏ ꯑꯅꯤꯁꯦ ꯑꯃꯅ ꯖꯔꯃꯟ ꯁꯦꯐꯔꯅꯤ, ꯑꯃꯅ ꯒꯣꯜꯗꯟ ꯔꯤꯇ꯭ꯔꯤꯚꯔꯒ ꯍꯁꯀꯤꯒ ꯀ꯭ꯔꯣꯁ ꯕ꯭ꯔꯤꯗꯅꯤ꯫ ꯀ꯭ꯔꯣꯁ ꯕ꯭ꯔꯤꯗꯁꯦ ꯌꯥꯝꯅ ꯆꯥꯎꯏ, ꯌꯥꯝꯅꯁꯨ ꯁꯦꯡꯉꯤ, ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯍꯨꯏꯅꯤ꯫ ꯑꯅꯤꯁꯦ ꯑꯩꯅ ꯑꯍꯤꯡꯒꯤ ꯄꯨꯡ 2:30ꯗ ꯀꯞꯄꯒ ꯈꯣꯡꯕꯒ ꯑꯁꯤꯗ ꯑꯩꯅ ꯃꯩꯈꯦꯠ ꯑꯃꯁꯨ ꯄꯥꯏꯔꯦ, ꯇꯣꯔꯆ ꯂꯥꯏꯠ 2 ꯑꯃꯒꯁꯨ ꯄꯥꯏꯔꯒ ꯊꯣꯡ ꯔꯨꯝ ꯍꯥꯡꯂꯒ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗ ꯍꯨꯏ ꯑꯅꯤꯁꯦ ꯀꯞꯄꯒ ꯈꯣꯡꯗꯨꯅ ꯑꯗꯨꯝ ꯂꯩ꯫ ꯃꯗꯨꯗ ꯑꯩꯅ ꯃꯩ ꯑꯃ ꯆꯨꯈꯠꯂꯒ ꯑꯩꯁꯨ ꯃꯄꯥꯟꯗ ꯊꯣꯔꯛꯏ꯫ ꯍꯨꯏ ꯑꯅꯤꯁꯦ ꯀꯞꯄ ꯈꯣꯡꯕ ꯇꯧꯔꯒ ꯂꯝꯕꯦꯔꯣꯝꯗ ꯁꯨꯝ ꯊꯣꯛꯈꯤ꯫ ꯑꯩꯁꯨ ꯃꯣꯏ ꯃꯇꯨꯡ ꯁꯨꯝ ꯏꯟꯅꯩ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯒꯤ ꯍꯨꯏ 2ꯗꯨꯗꯒꯤ ꯍꯨꯏ ꯑꯃꯗꯤ ꯈꯣꯡꯗꯨꯅ ꯆꯦꯟꯈꯤ꯫ ꯖꯔꯃꯟ ꯁꯦꯐꯔ ꯑꯗꯨꯅ ꯃꯅꯤꯡꯗ ꯆꯠꯍꯧꯏ꯫ ꯑꯗꯨꯒ ꯑꯩꯁꯨ ꯂꯝꯕꯦꯟꯗ ꯊꯣꯔꯛꯏ꯫ ꯃꯁꯤ ꯀꯩꯅꯣ ꯑꯃꯨꯛꯇꯗꯤ ꯌꯦꯡꯂꯒꯦ ꯈꯟꯅ ꯃꯄꯥꯟꯗ ꯊꯣꯔꯛꯄꯗꯗꯤ ꯀꯩꯁꯨꯝꯇꯗꯤ ꯂꯩꯔꯝꯗꯦ꯫ ꯑꯗꯨꯅ ꯑꯩꯁꯦ ꯑꯃꯨꯛ ꯌꯨꯝꯗ ꯑꯃꯨꯛ ꯆꯪꯉꯛꯑꯝꯃꯤ꯫ ꯇꯨꯝꯊꯕꯁꯨ ꯉꯝꯃꯝꯗꯦ ꯑꯩꯁꯦ ꯀꯤꯗꯅ꯫ ꯀꯣꯟꯅ ꯅꯣꯡꯉꯥꯜꯂꯒ ꯀꯀꯥꯒꯤ ꯌꯨꯝꯗ ꯆꯥꯛ ꯆꯥꯃꯤꯟꯅꯕꯗ ꯑꯩꯅ ꯁꯨꯝꯅ ꯍꯪꯉꯤ ꯏꯟꯗꯣꯝꯆꯥꯗ, ꯏꯟꯗꯣꯝꯆꯥ ꯅꯣꯏꯒꯤ ꯑꯉꯥꯡꯁꯤꯡ ꯂꯩꯔꯤꯕ꯭ꯔꯣ ꯍꯥꯏꯗꯅ꯫ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯑꯉꯥꯡꯁꯤꯡꯗꯤ ꯀꯨꯏꯔꯦ ꯂꯩꯇꯕ, ꯂꯥꯏꯔꯤꯛ ꯇꯝꯕꯒꯤ ꯂꯣꯏꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ ꯏꯟꯗꯣꯝꯆꯥꯗ, ꯏꯟꯗꯣꯝꯆꯥ ꯍꯟꯗꯛꯁꯦ ꯑꯩꯒꯤ ꯔꯨꯝꯒꯤ ꯊꯣꯡꯗ ꯄꯨꯡ 2:30 ꯑꯗꯥꯏꯗ ꯊꯣꯡꯁꯦ ꯍꯦꯛꯇ ꯌꯩꯔꯛꯏ꯫ ꯃꯗꯨꯗ ꯏꯟꯗꯣꯝꯆꯥꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯛꯏ, ꯃꯗꯨ ꯑꯩꯒꯤ ꯋꯥꯈꯜꯅ ꯌꯥꯝꯅ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯗꯅ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯗꯨꯝ ꯆꯤꯡꯅꯕ ꯑꯃꯗꯤ ꯂꯩ꯫ ꯑꯩꯒꯤ ꯆꯤꯡꯅꯕꯁꯦ ꯑꯗꯨꯝ ꯍꯦꯟꯒꯠꯂꯛꯄꯗꯒꯤ ꯑꯩꯅ ꯏꯃꯥꯗ ꯑꯃꯨꯛ, ꯏꯃꯥ ꯑꯩꯒꯤ ꯔꯨꯝꯁꯦ ꯄꯨꯡ 2:30 ꯑꯗꯥꯏꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯦꯛ ꯊꯣꯡꯗ ꯌꯩꯔꯛꯏ꯫ ꯃꯗꯨꯗ ꯏꯃꯥꯅꯁꯨ ꯁꯨꯝꯅ ꯑꯃꯨꯛ ꯈꯨꯝꯃꯛꯏ, ꯏꯕꯨꯡꯉꯣ ꯅꯪꯅ ꯌꯥꯝꯅ ꯈꯟꯖꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ, ꯀꯔꯤꯁꯨ ꯑꯣꯏꯔꯝꯃꯣꯏ ꯍꯥꯏꯗꯨꯅ ꯈꯨꯝꯃꯛꯏ꯫ ꯃꯇꯝ ꯑꯗꯨꯐꯥꯎ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯑꯩꯁꯤ ꯆꯤꯡꯅꯕ ꯀꯣꯛꯇ꯭ꯔꯤ꯫ ꯑꯃꯨꯛꯀꯁꯨ ꯑꯩꯅ ꯑꯁꯨꯝꯅ ꯈꯜꯂꯤ, ꯑꯩ ꯉꯁꯤꯗꯤ ꯌꯨ ꯈꯔ ꯊꯛꯑꯒꯦ ꯀꯤꯗꯅꯕ ꯍꯥꯏꯗꯅ ꯌꯨ ꯈꯔꯁꯨ ꯊꯛꯏ ꯅꯨꯃꯤꯠꯇꯨꯗꯤ꯫ ꯄꯨꯡ 2:30 ꯇꯥꯔꯛꯄꯁꯤꯗ ꯊꯣꯡ ꯌꯩꯔꯛꯄꯗꯨ ꯉꯥꯏꯗꯨꯅ ꯂꯩ꯫ ꯇꯧꯕꯇꯕꯨ ꯅꯨꯃꯤꯠꯇꯨꯗꯤ ꯄꯨꯡ 2:30 ꯑꯗꯥꯏꯐꯥꯎ ꯑꯩꯒꯤ ꯀꯥ ꯑꯗꯨꯗ ꯀꯔꯤꯁꯨ ꯇꯧꯔꯛꯇꯦ꯫ ꯀꯝꯇ ꯇꯧꯔꯛꯇꯕꯗꯨꯗ ꯑꯩꯁꯨ ꯑꯁꯨꯝꯅ ꯑꯃꯨꯛ ꯈꯜꯂꯤ, ꯏꯟꯗꯣꯝꯆꯥ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯁꯤ ꯆꯨꯝꯗꯣꯔꯤꯕꯖꯥꯔꯅꯦ, ꯃꯁꯤꯕꯨ ꯑꯩꯒꯤ ꯋꯥꯈꯜꯅꯔꯅꯦ,
ꯑꯗꯨꯝꯅ ꯑꯩꯁꯦ ꯈꯔ ꯑꯃꯨꯛ ꯇꯨꯝꯊꯔꯦ꯫ ꯃꯤꯠꯇꯤ ꯑꯗꯨꯝ ꯎꯏꯔꯨꯝ ꯂꯩ꯫ ꯑꯩꯁꯨ ꯅꯨꯃꯤꯠꯇꯨꯗꯤ ꯊꯣꯡꯗꯣ ꯑꯗꯨꯝ ꯍꯥꯡꯇꯣꯛꯂꯒ ꯇꯨꯝꯃꯒꯦ ꯈꯟꯅ ꯊꯣꯡ ꯑꯗꯨ ꯍꯥꯡꯂꯒ ꯑꯗꯨꯝ ꯇꯨꯝꯃꯝꯃꯤ꯫ ꯑꯗꯨꯕꯨ ꯄꯨꯡ 2:90 ꯇꯥꯕꯗ ꯑꯩꯒꯤ ꯔꯨꯝ ꯑꯁꯤꯗ ꯑꯉꯥꯡ ꯑꯅꯤꯈꯛ ꯑꯉꯥꯡꯗꯨ ꯕꯨꯞ ꯂꯥꯎꯔꯒ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯅ ꯁꯟ ꯁꯥꯔꯒ ꯆꯠꯄ ꯍꯩꯔꯛꯄꯒꯤ ꯃꯇꯝꯒꯤ ꯃꯑꯣꯡꯗ ꯑꯉꯥꯡ ꯑꯅꯤꯗꯨꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯇꯧꯏ꯫ ꯑꯉꯥꯡ ꯑꯅꯤꯗꯨ ꯑꯃꯨꯛꯁꯨ ꯁꯟ ꯁꯥꯔꯒ ꯆꯠꯂꯤ, ꯑꯃꯨꯛꯁꯨ ꯑꯩꯒꯤ ꯅꯥꯛꯇ ꯇꯞꯅ ꯆꯪꯁꯤꯜꯂꯛꯏ꯫ ꯑꯅꯤꯗꯨꯒꯤ ꯃꯥꯏꯊꯣꯡ ꯑꯗꯨ ꯃꯤ ꯑꯁꯤꯕꯒꯤ ꯁꯔꯨꯒꯨꯝꯅ ꯇꯧꯏ꯫ ꯃꯄꯥꯟꯗꯁꯨ ꯑꯩꯈꯣꯏꯒꯤ ꯍꯨꯏ ꯑꯅꯤꯁꯦ ꯀꯞꯄꯗ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯀꯞꯄꯝꯃꯤ꯫ ꯑꯩꯁꯨ ꯃꯤꯠꯁꯦ ꯎꯏꯔꯨꯝ ꯂꯩ꯫ ꯌꯨ ꯊꯛꯄꯒꯤ ꯃꯨꯟꯊꯔꯛꯄꯒꯤ ꯃꯇꯝꯅꯤ꯫ ꯑꯉꯥꯡ ꯑꯅꯤꯗꯨꯅ ꯇꯧꯔꯤꯗꯣ ꯑꯩꯒꯤ ꯃꯤꯠꯇ ꯂꯣꯏꯅ ꯎꯏ꯫ ꯑꯉꯥꯡ ꯑꯃꯅ ꯑꯩꯒꯤ ꯈꯧꯔꯤꯁꯤ ꯃꯈꯨꯠꯇꯨꯅ ꯈꯣꯡꯅꯥꯎꯁꯤ ꯀꯟꯅ ꯃꯦꯜꯂꯛꯄꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯁꯣꯔ ꯐꯨꯟꯕꯒꯨꯝꯅ ꯇꯧꯏ꯫ ꯑꯗꯨꯕꯨ ꯑꯩꯁꯦ ꯑꯗꯨꯝ ꯈꯨꯟꯒꯤ ꯃꯍꯥꯗꯦꯕꯁꯤ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯛꯏ꯫ ꯑꯩꯅ ꯑꯋꯥꯕ ꯇꯥꯕ ꯃꯇꯝꯗ, ꯉꯥꯡꯅꯕ ꯃꯇꯝꯗꯁꯨ ꯑꯩꯁꯦ ꯍꯦꯛꯇ ꯅꯤꯡꯁꯤꯡꯉꯤ꯫ ꯑꯗꯨꯅ ꯏꯈꯪ ꯈꯪꯍꯧꯗꯦ ꯑꯩꯒꯤ ꯆꯤꯟꯗꯒꯤ "ꯑꯣꯝ ꯅꯃꯛ ꯁꯤꯕꯥꯏ" ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯏ꯫ ꯃꯁꯤꯒꯤ "ꯑꯣꯝ ꯅꯃꯛ ꯁꯤꯕꯥꯏꯁꯦ" ꯆꯤꯟꯗꯒꯤ ꯊꯣꯛꯂꯛꯄꯒ ꯑꯉꯥꯡ ꯑꯗꯨꯅ ꯑꯩꯒꯤ ꯈꯪꯅꯥꯎꯗ ꯃꯦꯠꯂꯝꯕꯗꯨ ꯑꯩꯒꯤ ꯌꯥꯅ ꯃꯈꯨꯠꯇꯨ ꯆꯤꯛꯊꯜꯂꯝꯃꯤ꯫ ꯑꯩ ꯏꯁꯥꯗꯁꯨ ꯆꯤꯛꯄꯗꯨ ꯐꯖꯅ ꯐꯥꯎꯖꯩ꯫ ꯑꯁꯦꯡꯕꯗ ꯌꯦꯟ ꯃꯐꯩ ꯁꯔꯨ ꯆꯤꯛꯄꯒꯨꯝꯅ ꯏꯁꯥꯗ ꯐꯥꯎꯏ꯫ ꯑꯩꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯈꯨꯠ ꯆꯤꯛꯈꯤꯕ ꯑꯗꯨꯗ ꯑꯉꯥꯡ ꯑꯗꯨ ꯑꯩꯒꯤ ꯈꯪꯅꯥꯎꯗ ꯃꯦꯠꯂꯝꯕ ꯑꯗꯨ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯒ ꯑꯩꯁꯦ ꯐꯃꯨꯡꯗꯒꯤ ꯐꯠꯂꯥꯎꯅ ꯍꯧꯒꯠꯂꯒ ꯉꯥꯏꯍꯥꯛ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯤꯅꯤꯠ 5ꯒꯤ ꯃꯇꯨꯡꯗ ꯃꯄꯥꯟꯗ ꯍꯨꯏ ꯀꯞꯄ ꯈꯣꯡꯕ ꯑꯗꯨꯁꯨ ꯂꯦꯞꯈꯤ꯫ ꯀꯣꯟꯅꯊꯪꯗ ꯑꯩꯅ ꯑꯃꯨꯛ ꯑꯒꯔꯕꯇꯤ ꯈꯔ ꯊꯥꯗꯣꯛꯑꯒ ꯈꯨꯟꯒꯤ ꯃꯍꯥꯗꯦꯕ ꯑꯗꯨ ꯈꯣꯏꯔꯝꯖꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯨꯛ ꯑꯩꯁꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯇꯨꯝꯊꯔꯝꯃꯤ꯫ ꯑꯗꯨꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗꯒꯤ ꯑꯩꯒꯤ ꯔꯨꯝꯗ ꯀꯔꯤꯃꯠꯇ ꯇꯧꯔꯛꯈꯤꯗ꯭ꯔꯦ꯫ ꯀꯣꯟꯅ ꯑꯩꯒꯤ ꯋꯥꯈꯜꯗꯁꯨ ꯑꯁꯨꯝꯅ ꯈꯜꯂꯛꯏ꯫ ꯑꯩꯁꯦ ꯑꯉꯥꯡ ꯑꯐꯠꯇꯕꯗꯣ ꯑꯣꯛꯅꯔꯛꯇꯅ ꯅꯍꯥꯟꯗꯩ ꯑꯩꯒꯤ ꯏꯇꯨꯡꯗ ꯃꯣꯏꯁꯤ ꯏꯟꯅꯔꯒ ꯂꯩꯔꯕꯖꯥꯠꯅꯤ ꯈꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯡꯗ ꯂꯝꯕꯦꯟꯗ ꯂꯥꯛꯄꯗ ꯁꯒꯣꯜ ꯍꯋꯥꯏ ꯃꯅꯝ ꯅꯝꯈꯤꯕ ꯑꯗꯨꯗ ꯑꯩꯁꯦ ꯑꯉꯥꯡ ꯑꯐꯠꯇꯕꯁꯤꯡ ꯑꯗꯣ ꯑꯣꯛꯅꯔꯛꯈꯤꯕꯅꯤ ꯈꯜꯂꯛꯏ꯫ ꯃꯌꯥꯝ ꯑꯍꯥꯟꯕꯒꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯥꯏꯗ ꯂꯣꯏꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯋꯥꯔꯤꯁꯤꯃꯨꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯑꯩꯒꯤ ꯃꯤꯡꯁꯦ ꯔꯥꯖꯨ ꯀꯧꯏ꯫ ꯑꯩꯁꯦ ꯃꯇꯝ ꯑꯗꯨꯗ ꯆꯦꯛ ꯁꯨꯕ ꯍꯥꯟꯅ ꯆꯠꯆꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯗꯤ ꯑꯩꯅ ꯊꯕꯛ ꯍꯜꯂꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯉꯣꯟꯗ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ "ꯗꯗꯥ, ꯑꯩꯈꯣꯏ ꯏꯆꯦ ꯂꯥꯛꯑꯝꯃꯤ, ꯃꯣꯏ ꯑꯗꯥꯏꯒꯤ ꯆꯦꯛ ꯄꯣꯁ ꯃꯌꯥꯗ ꯍꯣꯇꯦꯜ ꯑꯃ ꯁꯥꯟꯗꯣꯛꯏ ꯍꯥꯏ꯫ ꯍꯥꯟꯅ ꯃꯣꯏ ꯅꯦꯄꯥꯂꯤ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯅ ꯐꯝꯂꯝꯕꯅꯤ ꯍꯥꯏ꯫ ꯗꯤꯄꯣꯖꯤꯠ ꯄꯩꯁꯥꯁꯨ ꯀꯌꯥ ꯌꯥꯝꯕ ꯑꯣꯏꯗꯦ꯫ ꯏꯆꯦꯅ ꯑꯗꯨꯗ ꯏꯕꯥꯅꯤ ꯍꯣꯇꯦꯜ ꯇꯧꯔꯒ ꯂꯩꯔꯣ ꯍꯥꯏ꯫ ꯃꯤꯁꯨ ꯑꯗꯨꯝ ꯑꯗꯥꯏꯗꯣ ꯇꯤꯜꯂꯤ ꯍꯥꯏ꯫ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡꯗꯣ ꯑꯗꯥꯏꯗ ꯒꯥꯔꯤ ꯈꯥꯝꯃꯒ ꯆꯥꯕ ꯊꯛꯄ ꯌꯥꯝꯅ ꯆꯪꯉꯛꯀꯅꯤꯁꯨ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯁꯤ ꯍꯥꯏꯔꯤꯅꯣ ꯍꯪꯉꯛꯏ꯫ ꯃꯗꯨꯗ ꯑꯩꯅ ꯑꯃꯨꯛ ꯁꯨꯝꯅ ꯈꯨꯝꯃꯤ, "ꯑꯣꯏꯔꯣꯏꯗꯕ ꯋꯥ ꯉꯥꯡꯅꯨꯀꯣ ꯑꯉꯥꯡꯁꯤꯡꯁꯦ, ꯏꯕꯥꯅꯤꯅ ꯍꯣꯇꯦꯜ ꯇꯧꯔꯒ ꯂꯩꯈ꯭ꯔꯒꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ? ꯍꯣꯇꯦꯜ ꯇꯧꯕ ꯀꯥꯏꯁꯦ ꯇꯔꯥꯏ ꯈꯜꯂꯨꯅꯨ꯫ ꯌꯨꯉꯥꯎ ꯆꯉꯥꯎ ꯃꯌꯥꯝ ꯑꯃ ꯂꯥꯛꯅ ꯄꯨꯟꯅ ꯇꯧꯔꯛꯇꯣꯏꯅꯤ꯫ ꯑꯗꯨꯒ ꯑꯃꯅ ꯍꯧꯖꯤꯛ ꯃꯇꯝꯗꯗꯤ ꯍꯣꯇꯦꯜ ꯇꯧꯕ ꯍꯥꯏꯔꯤꯁꯤ ꯆꯥꯛ ꯑꯃ ꯏꯟꯁꯥꯡ ꯑꯃꯇꯅꯁꯨ ꯌꯥꯔꯛꯇꯦ꯫ ꯆꯨꯔꯨꯞ ꯈꯥꯏꯅꯤ ꯌꯨ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯨꯁꯨ ꯊꯝꯗꯕ ꯌꯥꯗ꯭ꯔꯦ꯫ ꯃꯗꯨ ꯍꯦꯛ ꯊꯝꯗꯕꯗ ꯆꯥꯛꯇꯣ ꯈꯛꯇꯅ ꯍꯣꯇꯦꯜ ꯍꯥꯡꯕ ꯌꯥꯄꯣꯠꯇꯦ꯫ ꯌꯥꯝꯅ ꯂꯨꯕ ꯊꯕꯛꯅꯤ, ꯃꯣꯏ ꯃꯤ ꯑꯇꯩꯗ ꯐꯝꯍꯟꯈꯣ ꯍꯥꯏꯌꯨ꯫ ꯑꯩꯗꯤ ꯉꯝꯃꯣꯏ ꯃꯗꯨꯒꯤ ꯖꯃꯦꯂꯥ ꯃꯌꯥꯝꯗꯣ ꯍꯥꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯅ "ꯃꯈꯣꯏꯗ ꯑꯗꯨꯕꯨꯗꯤ ꯑꯩꯈꯣꯏꯅ ꯉꯝꯃꯣꯏ ꯍꯥꯏꯈ꯭ꯔꯒꯗꯤ ꯀꯔꯤꯁꯨ ꯍꯥꯏꯖꯔꯛꯑꯣꯏꯗ꯫ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯑꯗꯥꯏꯗ ꯃꯐꯝ ꯆꯥꯕ ꯑꯃ ꯂꯩ ꯍꯥꯏꯗꯅ ꯏꯆꯦꯅ ꯍꯥꯏꯔꯝꯕꯅꯤ, ꯑꯗꯨꯒ ꯃꯣꯏꯒꯤ ꯗꯤꯄꯣꯖꯤꯠꯅ 50,000 ꯈꯛꯇ ꯑꯣꯏꯔ ꯃꯥꯅꯤ꯫ ꯊꯥꯒꯤꯅ 1,000,000 ꯍꯥꯏ꯫ ꯑꯗꯨꯁꯨ ꯈꯔ ꯇꯥꯍꯟꯕ ꯌꯥꯅꯤ ꯍꯥꯏ꯫ ꯑꯗꯣ ꯐꯔꯦ, ꯅꯪꯅ ꯇꯜꯂꯒꯗꯤ ꯇꯣꯛꯑꯁꯤꯗ" ꯈꯨꯝꯃꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯗꯤꯄꯣꯖꯤꯠꯇꯨꯗꯤ ꯍꯣꯡꯉꯤꯅꯦ꯫ ꯐꯔꯦ, ꯑꯗꯣ ꯀꯣꯟꯅ ꯈꯟꯅꯔꯁꯦ, ꯍꯧꯖꯤꯛꯇꯤ ꯍꯥꯊꯨ-ꯍꯥꯊꯨꯗꯤ ꯉꯝꯈꯤꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯗꯨꯅ ꯁꯨꯝ ꯐꯣꯟ ꯇꯧꯔꯛ "ꯅꯣꯏ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ? ꯐꯝꯍꯧꯔꯣ, ꯂꯧꯍꯧꯔꯣ" ꯍꯥꯏꯔꯛꯄꯗꯒꯤ ꯑꯩꯁꯨ ꯅꯣꯡꯃꯗꯤ ꯑꯩꯈꯣꯏ ꯊꯕꯛ ꯄꯨꯟꯅ ꯁꯨꯃꯤꯟꯅꯕ ꯏꯃꯥꯟꯅꯕ ꯑꯃꯒ ꯂꯝ ꯀꯣꯏꯕ ꯑꯣꯏꯅ ꯃꯐꯝ ꯖꯒꯥꯗꯨ ꯌꯦꯡꯊꯣꯛꯄ ꯆꯠꯂꯝꯃꯤ꯫ ꯃꯣꯏꯗꯣ ꯍꯥꯟꯅ ꯑꯗꯨꯗ ꯆꯦꯛ ꯄꯣꯁ ꯑꯣꯏꯔꯝꯕꯒꯤ ꯋꯥꯅꯤ꯫ ꯑꯩꯈꯣꯏꯅ ꯆꯠꯂꯨꯕ ꯃꯇꯝ ꯑꯗꯨꯗꯗꯤ ꯄꯨꯂꯤꯁꯀ ꯑꯃꯠꯇ ꯂꯩꯔꯝꯗ꯭ꯔꯦ꯫ ꯍꯣꯏ, ꯆꯦꯛ ꯄꯣꯁ ꯑꯣꯏꯅ ꯖꯒꯥ ꯑꯃꯕꯨꯗꯤ ꯂꯩꯔꯝꯃꯤ꯫ ꯃꯔꯛꯇꯨꯕꯨꯗꯤ ꯑꯗꯥꯏꯗ ꯄꯨꯂꯤꯁꯁꯤꯡ ꯈꯔ ꯗ꯭ꯌꯨꯇꯤꯁꯨ ꯇꯧꯏ ꯍꯥꯏ꯫ ꯃꯥꯟ ꯄꯨꯕ ꯒꯥꯔꯤꯁꯤꯡ ꯑꯗꯣ ꯑꯗꯥꯏꯗ ꯃꯣꯏꯅ ꯂꯣꯏꯅ ꯈꯥꯝꯃꯤ꯫ ꯑꯗꯨꯒ ꯍꯣꯇꯦꯜ ꯑꯗꯨꯁꯨ ꯌꯥꯝꯅ ꯃꯑꯣꯡ ꯇꯥꯕꯗꯤ ꯅꯠꯇꯦ꯫ ꯑꯩꯈꯣꯏꯅ ꯈꯔ ꯑꯃꯨꯛ ꯀꯥꯕꯛ ꯂꯥꯕꯛ ꯁꯦꯝꯖꯤꯟꯒꯗꯕꯁꯨ ꯌꯥꯈꯤꯔꯣꯏ꯫ ꯑꯩꯒ ꯆꯠꯃꯤꯟꯅꯔꯤꯕ ꯏꯃꯥꯟꯅꯕ ꯑꯗꯨꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ, "ꯔꯥꯖꯨ, ꯖꯒꯥꯒꯤ ꯑꯣꯏꯅꯗꯤ ꯏꯇꯥꯎ ꯃꯐꯝꯗꯤ ꯆꯞ ꯆꯥꯔꯦꯍꯦ꯫ ꯌꯦꯡꯉꯨꯇꯣ, ꯃꯥꯟ ꯄꯨꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯁꯤꯡ ꯑꯁꯤ ꯑꯁꯥꯏꯗ ꯃꯣꯏꯁꯦ ꯒꯥꯔꯤ ꯂꯣꯏꯅ ꯈꯥꯝꯅꯩ꯫ ꯑꯗꯨꯒ ꯑꯁꯤꯒꯤ ꯄꯥꯟ ꯗꯨꯀꯥꯟ ꯃꯆꯥ ꯑꯁꯤꯗ ꯂꯣꯏꯅ ꯆꯪꯅꯔꯤꯁꯤ꯫ ꯑꯗꯣ ꯅꯪꯅ ꯁꯤꯗ ꯆꯥꯛ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯉꯒꯗꯤ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯐꯅꯌꯥꯝꯗꯤ ꯀꯥꯟꯅꯒꯗꯕ ꯃꯥꯜꯂꯤꯅꯦ ꯏꯇꯥꯎ" ꯍꯥꯏꯔꯛꯏ꯫ ꯑꯩꯅ ꯑꯃꯨꯛ "ꯑꯩꯁꯨ ꯈꯜꯂꯤꯅꯦ꯫ ꯑꯗꯣ ꯏꯇꯥꯎ, ꯅꯪꯒ ꯑꯩꯒ ꯑꯣꯏꯅ ꯇꯧꯔꯁꯤꯗꯅ꯫ ꯑꯩ ꯏꯇꯣꯝꯗ ꯍꯣꯠꯅꯕꯗꯤ ꯉꯝꯃꯣꯏ꯫ ꯏꯕꯥꯅꯤ ꯃꯇꯝ ꯈꯔ ꯇꯧꯃꯤꯟꯅꯔꯒ ꯌꯦꯡꯉꯁꯤꯔꯣ? ꯃꯣꯏ ꯗꯤꯄꯣꯖꯤꯠ ꯄꯩꯁꯥꯁꯨ ꯀꯩꯁꯨ ꯌꯥꯝꯗꯦ, ꯂꯨꯄꯥ 50,000 ꯈꯛꯅꯤ꯫ ꯏꯕꯥꯅꯤ 50,000 ꯄꯨꯊꯣꯛꯅꯔꯒ ꯑꯃꯨꯛꯇ ꯗꯥꯎ ꯌꯦꯡꯁꯤꯔꯣ" ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ "ꯏꯇꯥꯎ, ꯑꯩꯗꯤ ꯄꯩꯁꯥꯁꯨ ꯂꯩꯇꯦ, ꯑꯗꯨꯒ ꯉꯝꯁꯨ ꯉꯝꯃꯣꯏ, ꯌꯨꯝꯒꯤ ꯃꯤꯔꯣꯟꯁꯨ ꯂꯩꯇꯦ꯫
ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯇꯅꯤ ꯂꯩꯔꯤꯗꯣ, ꯏꯆꯥꯁꯨ ꯂꯣꯏꯅ ꯄꯤꯏ꯫ ꯑꯗꯣ ꯅꯪꯒꯤꯗꯤ ꯑꯉꯥꯡꯁꯨ ꯂꯣꯏꯅ ꯆꯥꯎꯔꯦ, ꯑꯗꯨꯒ ꯅꯣꯏ ꯏꯃꯥ ꯕꯕꯥꯁꯨ ꯂꯩꯔꯤ꯫ ꯅꯪꯒꯤ ꯅꯨꯄꯤꯒ ꯅꯪꯒ ꯁꯤꯗ ꯂꯩꯔꯒ ꯍꯣꯠꯅꯃꯤꯟꯅꯔꯣ, ꯑꯗꯨꯒ ꯑꯉꯥꯡꯁꯤꯡꯗꯨꯅ ꯌꯨꯝꯒꯤ ꯅꯣꯏ ꯏꯃꯥ ꯕꯕꯥꯅ ꯌꯦꯡꯖꯍꯧꯁꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯀꯌꯥ ꯋꯥ ꯃꯈꯥ ꯇꯥꯔꯨꯗ꯭ꯔꯦ꯫ ꯃꯐꯝ ꯖꯒꯥꯗꯣ ꯃꯨꯟꯅ ꯑꯀꯣꯏꯕꯗꯨ ꯌꯦꯡꯊꯣꯛꯑꯝꯃꯤ꯫ ꯍꯣꯇꯦꯜ ꯂꯩꯔꯤꯕꯗꯨꯒ ꯍꯦꯛ ꯃꯅꯤꯡꯗꯁꯨ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯆꯧꯕ ꯑꯃꯁꯨ ꯍꯧꯏ꯫ ꯍꯦꯛ ꯌꯦꯡꯕꯗ ꯃꯐꯝ ꯖꯒꯥꯗꯨꯕꯨꯗꯤ ꯑꯗꯨꯝ ꯏꯪꯅ ꯆꯤꯛꯅ ꯂꯩ꯫ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯌꯦꯡꯊꯣꯛꯎꯔꯒ ꯖꯒꯥꯗꯨ ꯑꯩꯈꯣꯏ ꯑꯅꯤꯁꯦ ꯑꯃꯨꯛ ꯍꯜꯂꯛꯑꯝꯃꯤ꯫ ꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤ ꯄꯨꯟꯕ ꯇꯝꯃꯝꯃꯤ꯫ ꯃꯗꯨꯗ ꯃꯥꯅꯁꯨ ꯍꯣꯇꯦꯜ ꯑꯗꯨ ꯌꯥꯝꯅ ꯐꯝꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯁꯨꯝ ꯇꯧꯕꯗꯨꯗ ꯑꯩꯁꯨ ꯃꯇꯝ ꯈꯔ ꯃꯑꯣꯡ ꯌꯦꯡꯉꯨꯔꯁꯤꯔ ꯈꯟꯕ ꯍꯧꯔꯛꯏ꯫ ꯌꯨꯝꯒꯤ ꯕꯕꯥ ꯏꯃꯥꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯨ ꯍꯧꯗꯣꯛꯑꯝꯃꯤ꯫ ꯃꯗꯨꯗ ꯑꯍꯜ ꯑꯅꯤꯗꯨꯅꯗꯤ ꯏꯕꯥꯅꯤꯅ ꯇꯧꯒꯦ ꯍꯥꯏꯔꯤꯕ ꯊꯕꯛꯇꯨ ꯃꯣꯏꯗꯤ ꯀꯌꯥ ꯄꯥꯝꯕ ꯑꯣꯏꯔꯝꯗꯦ꯫ ꯑꯍꯟ ꯑꯣꯏꯔꯦ, ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯌꯦꯡꯁꯤꯟꯕ ꯉꯝꯃꯣꯏ, ꯌꯨꯝ ꯊꯥꯗꯣꯛꯀꯅꯨ ꯍꯥꯏꯗꯅ ꯕꯕꯥ ꯏꯃꯥꯅꯗꯤ ꯌꯥꯔꯛꯇꯦ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯑꯍꯤꯡ ꯀꯌꯥꯅꯤ ꯍꯣꯇꯦꯜ ꯑꯗꯨ ꯐꯝꯒꯨꯝꯁꯤꯔꯥ ꯍꯥꯏꯗꯅ ꯋꯥ ꯇꯥꯅꯔꯤꯁꯤ꯫ ꯀꯣꯟꯅ ꯊꯪꯗꯗꯤ ꯏꯕꯥꯅꯤꯁꯨ ꯐꯝꯃꯒ ꯌꯦꯡꯉꯁꯤ ꯍꯥꯏꯗꯅ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯗꯤꯄꯣꯖꯤꯠ ꯄꯩꯁꯥꯗꯨ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯗꯨꯗ ꯁꯤꯟꯅꯔꯝꯃꯤ, ꯃꯥꯅ ꯈꯔ ꯄꯤꯕꯤꯈꯣ ꯍꯥꯏꯗꯅ꯫ ꯑꯩꯁꯨ ꯑꯩꯒꯤ ꯊꯕꯛꯀ ꯂꯦꯞꯊꯣꯛꯑꯒ ꯍꯣꯇꯦꯜ ꯑꯗꯨ ꯊꯥ ꯑꯃ ꯆꯪꯗꯅ ꯐꯖꯅ ꯁꯦꯝꯖꯤꯟ ꯁꯥꯖꯟꯕ ꯇꯧꯔꯝꯃꯤ꯫ ꯃꯃꯥꯡꯗ ꯍꯥꯏꯖꯈ꯭ꯔꯤꯕꯗꯨꯅꯤ ꯍꯥꯟꯅ ꯂꯩꯔꯝꯃꯤꯕ ꯃꯑꯣꯡ ꯑꯗꯨꯗ ꯍꯦꯛꯇ ꯍꯣꯇꯦꯜ ꯑꯗꯨ ꯐꯝꯖꯜꯂꯨꯕ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯄꯨꯝꯅꯃꯛ ꯂꯣꯏꯔꯦ ꯍꯥꯏꯔꯀꯥꯟ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯐꯝꯃꯨꯅꯕ ꯂꯥꯛꯑꯝꯃꯤ꯫ ꯏꯕꯥꯅꯤꯁꯦ ꯑꯗꯨꯗꯁꯨ ꯑꯗꯨꯝ ꯑꯍꯤꯡꯁꯨ ꯂꯦꯛꯇꯣꯔꯤꯅꯤ꯫ ꯄꯣꯠꯁꯤꯠ ꯐꯕꯒꯤ ꯋꯥꯗꯤ ꯀꯔꯤꯗ ꯍꯥꯏꯔꯨꯅꯤ꯫ ꯍꯦꯛ ꯍꯥꯡꯕꯒ ꯍꯣꯇꯦꯜ ꯑꯗꯨ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔꯒ ꯀꯩꯒ ꯍꯦꯛꯇ ꯃꯤꯁꯤ ꯌꯣꯝꯁꯜꯂꯛꯏ꯫ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯁꯨ ꯄꯣꯠ ꯇꯝꯕ ꯉꯝꯃꯝꯗꯦ꯫ ꯑꯩꯅꯁꯨ ꯌꯨꯒ ꯈꯔ ꯍꯥꯞꯆꯜꯂꯨꯕꯗꯨꯗ ꯃꯤꯁꯦ ꯄꯥꯝꯅꯗꯅ ꯍꯣꯇꯦꯜ ꯑꯗꯨꯗ ꯍꯦꯛꯇ ꯆꯪꯅꯔꯛꯏ꯫ ꯇꯧꯕꯇꯕꯨ ꯍꯣꯇꯦꯜ ꯊꯣꯡ ꯍꯦꯛ ꯂꯣꯟꯕꯒꯗꯤ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒꯗꯤ ꯋꯥꯃꯟꯗꯅ ꯄꯗ꯭ꯔꯥꯛꯅꯤ ꯇꯥꯔꯤꯁꯤ꯫ ꯃꯥꯒꯤ ꯑꯗꯨꯝ ꯇꯨꯝꯊꯅꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯖꯒꯥ ꯑꯗꯨꯗ ꯍꯣꯇꯦꯜ ꯍꯥꯡꯕ ꯍꯞꯇꯥ ꯑꯃꯃꯨꯛ ꯐꯥꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯑꯃ ꯈꯜꯂꯛꯏ꯫ ꯑꯁꯨꯛ ꯄꯣꯠꯁꯤꯠ ꯐꯕ ꯃꯐꯝ ꯖꯒꯥꯁꯤꯗ ꯍꯥꯟꯅ ꯃꯐꯝ ꯑꯁꯤꯗ ꯍꯣꯇꯦꯜ ꯍꯥꯡꯉꯝꯃꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯀꯩꯒꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯃꯣꯏꯅ ꯃꯐꯝ ꯑꯁꯤ ꯊꯥꯗꯣꯛꯑꯝꯃꯒ ꯆꯠꯈ꯭ꯔꯤꯁꯤ? ꯑꯗꯨꯒ ꯊꯥꯒꯤ ꯑꯣꯏꯅꯁꯨ ꯄꯩꯁꯥꯁꯨ ꯌꯥꯝꯅ ꯆꯥꯎꯕꯁꯨ ꯅꯠꯇꯦ꯫ ꯑꯁꯨꯝꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯀꯩꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯃꯗꯤ ꯆꯤꯡꯅꯕ ꯄꯣꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯃꯉꯣꯟꯗ ꯍꯥꯏꯔꯨꯕꯗ ꯃꯥꯁꯨ ꯈꯪꯗꯦ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯔꯛꯏ꯫ ꯅꯣꯡꯃꯗꯤ ꯃꯥꯟ ꯄꯨꯕ ꯒꯥꯔꯤ ꯗ꯭ꯔꯥꯏꯚꯔ ꯑꯃꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ, ꯅꯣꯏ ꯍꯥꯟꯅ ꯁꯤꯗ ꯍꯣꯇꯦꯜ ꯇꯧꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯃꯣꯏꯗꯣ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯕꯖꯥꯠꯅꯣ? ꯃꯣꯏꯁꯨ ꯅꯣꯏꯗꯧꯅ ꯅꯨꯡꯉꯥꯏꯕ ꯃꯤ ꯉꯥꯛꯇꯅꯤ, ꯑꯗꯨꯝ ꯃꯕꯨꯛꯁꯨ ꯂꯣꯏꯅ ꯐꯩ꯫ ꯑꯗꯣ ꯃꯣꯏꯅ ꯍꯥꯏꯔꯝꯕꯗꯗꯤ ꯃꯐꯝ ꯑꯁꯤꯗ ꯃꯤ ꯑꯃꯇ ꯍꯣꯇꯦꯜ ꯇꯧꯕ ꯉꯝꯃꯣꯏ, ꯃꯣꯏ ꯑꯣꯏꯕꯒꯤ ꯇꯧꯕꯅꯤ ꯍꯥꯏꯗꯅ ꯅꯣꯡꯃ ꯑꯩꯉꯣꯟꯗ ꯍꯥꯏꯔꯝꯕ ꯋꯥ ꯑꯃꯁꯨ ꯂꯩ꯫ ꯑꯩꯅꯁꯨ ꯀꯩꯒꯤꯅꯣ ꯅꯣꯏ ꯅꯠꯇꯅ ꯑꯇꯣꯞꯄ ꯁꯤꯗ ꯍꯣꯇꯦꯜ ꯍꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯔꯤꯁꯤ? ꯑꯗꯨꯃꯥꯏꯅ ꯍꯪꯉꯨꯕꯗ ꯑꯁꯦꯡꯕꯗꯤ ꯃꯣꯏꯁꯨ ꯍꯥꯏꯔꯝꯗꯦ, ꯀꯔꯤ ꯃꯔꯝꯒꯤꯅꯣꯁꯨ ꯈꯪꯗꯦ꯫ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯁꯤꯗ ꯍꯣꯇꯦꯜꯁꯦ ꯐꯝꯃꯤꯅꯣ ꯍꯪꯉꯛꯏ꯫ ꯑꯩꯅꯁꯨ ꯃꯣꯏꯗ ꯑꯁꯨꯝꯅ ꯈꯨꯝꯃꯤ, ꯍꯦꯔꯥ ꯑꯩꯅ ꯂꯧꯔꯤꯕ ꯅꯨꯄꯤꯁꯤꯒꯤ ꯃꯆꯦ ꯑꯃ ꯑꯁꯥꯏꯗ ꯃꯌꯨꯝ ꯄꯥꯜꯂꯤ, ꯑꯗꯨꯗ ꯁꯨꯝ ꯄꯥꯎ ꯑꯁꯤ ꯃꯔꯤ ꯐꯥꯎꯅꯔꯛꯄꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯁꯤꯗ ꯂꯩꯔꯛꯏꯁꯦ ꯊꯥꯕꯨ ꯐꯥꯖꯤꯜꯂꯛꯀꯗꯣꯔꯦ, ꯀꯩꯁꯨꯝꯇꯗꯤ ꯇꯧꯗꯦꯗ꯫ ꯗ꯭ꯔꯥꯏꯚꯔꯗꯨꯅꯁꯨ ꯃꯈꯣꯏꯗ ꯀꯩꯁꯨꯝꯕꯨꯗꯤ ꯇꯧꯔꯝꯃꯣꯏꯗ꯫ ꯑꯗꯣ ꯐꯔꯦ, ꯅꯣꯏꯅ ꯑꯃꯨꯛ ꯃꯍꯨꯠ ꯁꯤꯜꯍꯧꯔꯤꯁꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯝꯅ ꯅꯨꯃꯤꯠꯇꯨꯗ ꯋꯥꯔꯤꯗꯨ ꯍꯦꯛ ꯁꯥꯟꯅꯔꯝꯕꯒ ꯅꯨꯃꯤꯠꯇꯨꯒꯤ ꯑꯍꯤꯡꯗꯣ ꯑꯩꯁꯦ ꯇꯨꯝꯕ ꯁꯨꯛꯌꯥ ꯌꯥꯔꯝꯗꯦ꯫ ꯑꯩꯈꯣꯏ ꯍꯣꯇꯦꯜ ꯑꯗꯨꯒꯤ ꯍꯦꯛ ꯃꯅꯤꯡꯗ ꯍꯧꯔꯤꯕ ꯈꯣꯡꯅꯥꯡ ꯄꯥꯟꯕꯤ ꯑꯗꯨꯒꯤ ꯃꯁꯥ ꯃꯔꯣꯡꯁꯤꯡ ꯑꯗꯨ ꯄꯦꯗ꯭ꯔꯛ ꯀꯔꯤꯅꯣꯃ ꯇꯧꯔꯛꯏ꯫ ꯑꯩꯁꯨ ꯅꯍꯥꯟꯈꯩꯗꯤ ꯊꯕꯛ ꯋꯥꯗꯅ ꯑꯗꯨꯝ ꯄꯨꯡꯇꯨꯝꯗ ꯇꯨꯝꯕꯅꯤ, ꯅꯨꯃꯤꯠꯇꯨꯗꯤ ꯇꯨꯝꯊꯕꯁꯨ ꯌꯥꯗ꯫ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯑꯩꯁꯨ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯃꯥꯁꯨ ꯇꯨꯝꯕꯗꯣ ꯍꯧꯗꯣꯛꯀꯦ ꯈꯜꯂꯝꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯁꯨ ꯊꯕꯛꯀ ꯋꯥꯕꯒꯤ ꯅꯨꯡꯉꯥꯏꯅ ꯇꯨꯝꯖꯕꯗꯨꯗ ꯑꯩꯁꯨ ꯍꯧꯗꯣꯛꯄꯤꯔꯔꯣꯏꯒꯦ ꯍꯥꯏꯗꯅ ꯏꯇꯣꯝꯗ ꯇꯨꯝꯕꯗꯣ ꯐꯨꯛ ꯍꯧꯒꯠꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯅ ꯐꯝꯅꯕ ꯍꯣꯇꯦꯜꯒꯤ ꯖꯒꯥ ꯑꯗꯣꯝꯗ ꯑꯩꯁꯦ ꯇꯞꯅ ꯆꯪꯉꯛꯏ꯫ ꯃꯤꯀꯨꯞ ꯑꯗꯨꯗ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕ ꯊꯧꯗꯣꯛ ꯑꯃ ꯊꯦꯡꯅꯈꯤ꯫ ꯊꯣꯡꯅꯥꯎ ꯑꯁꯤ ꯀꯃꯥꯏꯅ ꯍꯥꯡꯉꯝꯃꯤꯅꯣ ꯈꯪꯗꯦ, ꯂꯥꯎꯅ ꯍꯥꯡꯉꯒ ꯂꯩꯔꯝꯃꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯋꯪ ꯁꯤꯠꯆꯜꯂꯛꯏ꯫ ꯑꯗꯨꯒ ꯃꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯔꯤꯗꯤ ꯊꯣꯡꯅꯥꯎ ꯃꯄꯥꯟꯂꯣꯝꯗ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯒ ꯑꯩꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯂꯩꯔꯝꯕꯁꯤ ꯑꯩꯅ ꯎꯔꯛꯏ꯫ ꯑꯩꯁꯨ ꯃꯗꯨꯗ ꯍꯦ ꯀꯅꯥꯅꯣ ꯑꯗꯨꯗꯩꯗꯨꯗ ꯀꯅꯥꯅꯣ ꯍꯥꯏꯗꯅ ꯑꯩꯁꯦ ꯄ꯭ꯔꯞ ꯊꯣꯡꯅꯥꯎ ꯑꯗꯣꯝꯗ ꯆꯪꯉꯒ ꯌꯦꯡꯉꯝꯃꯤ꯫ ꯃꯗꯨꯗ ꯅꯨꯄꯤꯗꯣ ꯇꯨꯡ ꯁꯠ ꯂꯥꯎꯅ ꯑꯣꯟꯊꯣꯛꯈꯤ꯫ ꯑꯗꯨꯒ ꯁꯨꯝ ꯈꯣꯡꯅꯥꯡ ꯑꯗꯨ ꯑꯅꯤꯔꯛ ꯀꯣꯏꯔꯝꯃꯒ ꯃꯝꯂꯤ ꯇꯧꯕ ꯃꯔꯛ ꯑꯗꯨꯗ ꯑꯗꯨꯝ ꯃꯥꯡꯈꯤ꯫ ꯉꯥꯏꯍꯥꯛꯇꯨꯗ ꯑꯩꯁꯨ ꯏꯁꯥꯁꯦ ꯀꯤꯕꯒ ꯀꯩꯒ ꯃꯈꯥꯗ ꯄꯗ꯭ꯔꯥꯛ ꯂꯥꯎꯅ ꯑꯩꯁꯦ ꯐꯝꯊꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯑꯗꯨꯒ ꯑꯩꯒꯤ ꯅꯨꯄꯤ ꯇꯥꯅꯕꯁꯨ ꯑꯩꯁꯦ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯔꯦꯅꯦ, ꯅꯪ ꯁꯤꯗ ꯑꯃꯨꯛꯇ ꯆꯪꯉꯛꯑꯣ, ꯇꯨꯝꯕ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯀꯧꯔꯛꯑꯝꯃꯤ꯫ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯃꯥꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯄꯥꯈꯠꯅ ꯑꯩꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ꯫ ꯃꯥꯗꯤ ꯑꯩꯒꯤ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯥꯅ ꯍꯦꯟꯅ ꯄꯥꯈꯠꯂꯛꯑꯝꯃꯤ꯫ ꯏꯅꯥꯛꯇ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯑꯒ ꯑꯩꯉꯣꯟꯗ ꯀꯩꯅꯣ ꯗꯗꯥ ꯀꯩꯗꯧꯔꯒꯦ ꯅꯪꯕꯨ ꯍꯪꯉꯛꯏ꯫ ꯑꯩꯁꯨ ꯃꯥꯒꯤ ꯃꯁꯥꯗꯨ ꯆꯦꯠ ꯂꯥꯎꯅ ꯄꯥꯏꯁꯤꯜꯂꯒ ꯈꯣꯟꯁꯦ ꯊꯛ ꯅꯤꯛꯄ ꯃꯈꯩ ꯑꯁꯨꯝꯅ ꯍꯥꯏ,
ꯑꯩ ꯃꯄꯥꯟꯗ ꯀꯔꯤꯅꯣꯃ ꯂꯩꯔꯝꯕ ꯊꯦꯡꯅꯔꯦ ꯑꯩ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯀꯣꯛꯁꯤꯁꯨ ꯌꯥꯝꯅ ꯉꯥꯎꯏ ꯅꯪ ꯑꯩ ꯐꯃꯨꯡ ꯐꯥꯎꯗ ꯑꯃꯨꯛꯇ ꯊꯥꯡꯉꯨ ꯂꯥꯛꯎ ꯉꯝꯗꯣꯔꯤꯕ ꯅꯪꯕꯨ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯍꯣꯏꯁꯦ ꯀꯩꯗꯧꯕꯒꯤ ꯉꯝꯃꯣꯏꯗꯣꯏꯅꯣ ꯇꯞꯅꯁꯦ ꯑꯁꯨꯝꯅ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯁꯦ ꯐꯃꯨꯡꯗ ꯊꯥꯡꯖꯟꯕꯤꯔꯝꯃꯤ ꯑꯗꯨꯒ ꯃꯥꯁꯦ ꯊꯣꯡꯅꯥꯎ ꯑꯗꯨ ꯑꯃꯨꯛ ꯂꯣꯟꯁꯟꯕ ꯆꯠꯈꯤ ꯑꯗꯨꯒ ꯍꯥꯊꯨ ꯍꯥꯊꯨ ꯑꯩꯒꯤ ꯅꯥꯛꯇ ꯑꯃꯨꯛ ꯆꯪꯉꯛꯏ ꯑꯩꯁꯨ ꯑꯩꯅ ꯎꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯠꯁꯤꯗ ꯁꯪꯁꯪ ꯎꯔꯒ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯑꯃꯨꯛ ꯗꯗꯥ ꯀꯔꯤ ꯊꯦꯡꯅꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯝꯃꯛꯑꯣ ꯍꯪꯉꯛꯏ ꯑꯩꯅꯁꯨ ꯃꯉꯣꯟꯗ ꯁꯨꯝꯅ ꯍꯥꯏ ꯌꯦꯡꯉꯨ ꯃꯐꯝ ꯑꯁꯤ ꯀꯔꯤꯅꯣꯃꯗꯤ ꯂꯩꯔꯤ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯒ ꯁꯣꯝꯗ ꯆꯪꯉꯨꯕꯗ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯥꯎꯅ ꯍꯥꯡꯇꯣꯛꯑꯒ ꯂꯩꯔꯝꯃꯤ ꯑꯩꯁꯨ ꯉꯥꯏꯍꯥꯛꯇꯤ ꯚꯥꯞ ꯑꯣꯏꯔꯨꯗꯦ ꯊꯣꯡꯅꯥꯎ ꯑꯗꯨ ꯂꯣꯟꯁꯤꯟꯒꯦ ꯍꯥꯏꯗꯅ ꯁꯨꯝ ꯌꯦꯡꯉꯛꯄꯗ ꯅꯨꯄꯤ ꯑꯃ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯗꯨꯗ ꯆꯞ ꯌꯨꯝꯅ ꯂꯦꯞꯄꯒ ꯑꯩꯔꯣꯝꯗ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯗꯨꯒ ꯈꯣꯡꯅꯥꯡ ꯑꯁꯤ ꯑꯅꯤꯔꯛ ꯀꯣꯏꯔꯝꯃꯒ ꯑꯗꯨꯝ ꯅꯨꯄꯤꯗꯣ ꯃꯥꯡꯈ꯭ꯔꯦ ꯀꯩꯅꯣꯅꯦ ꯑꯩꯅ ꯉꯁꯤ ꯊꯦꯡꯅꯔꯤꯁꯤꯕꯨ ꯍꯥꯏꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯑꯩꯕꯨ ꯉꯁꯥꯏ ꯊꯣꯡꯅꯥꯎ ꯑꯁꯤꯕꯨ ꯂꯣꯜꯂꯝꯗꯕ꯭ꯔꯥꯅꯦ ꯑꯗꯨꯒ ꯅꯨꯄꯤ ꯑꯃ ꯂꯦꯞꯄꯝꯃꯤꯗꯨꯅ ꯀꯔꯤ ꯑꯣꯏꯔꯤꯕꯖꯥꯠꯅꯣ ꯗꯗꯥ ꯑꯩꯗꯤ ꯁꯨꯝ ꯀꯤꯁꯜꯂꯛꯏ ꯇꯣꯛꯑꯁꯤꯔ ꯁꯤꯗ ꯍꯣꯇꯦꯜ ꯇꯧꯕꯁꯤ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦ ꯑꯩꯁꯨ ꯑꯗꯣ ꯏꯕꯥꯅꯤ ꯍꯌꯦꯡ ꯌꯨꯝꯗ ꯑꯃꯨꯛꯇ ꯀꯨꯝꯃꯨꯁꯤ ꯑꯗꯨꯒ ꯑꯥꯗ ꯇꯥꯟꯅꯔꯨꯔꯁꯤ ꯍꯥꯏꯔꯝꯃꯤ ꯅꯨꯃꯤꯠꯇꯣ ꯑꯩꯒꯤ ꯅꯨꯄꯤꯁꯦ ꯌꯥꯝꯅ ꯋꯥꯖꯩ ꯃꯩꯒ ꯑꯣꯛꯊꯣꯛꯄꯤꯗꯅ ꯑꯩꯁꯦ ꯃꯥꯅ ꯐꯖꯅ ꯇꯨꯝꯗꯕꯤ ꯁꯦꯟꯅꯕꯤꯔꯝꯃꯤ ꯅꯣꯡꯍꯦꯛ ꯉꯥꯟꯕꯒ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯃ ꯑꯗꯥꯏꯗ ꯃꯌꯨꯝ ꯄꯥꯟꯕꯗꯨ ꯐꯣꯟ ꯇꯧꯔꯒ ꯀꯧꯔꯛꯑꯝꯃꯤ ꯑꯗꯨꯒ ꯃꯥꯒ ꯄꯨꯟꯅ ꯖꯒꯥꯗꯨ ꯌꯦꯡꯃꯤꯟꯅꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯗꯨꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯗꯨꯗꯤ ꯅꯣꯏꯗꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯈꯜꯂꯤꯒꯦ ꯔꯥꯖꯨ ꯅꯪꯕꯨ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅꯕꯨ ꯎꯔꯛꯄ꯭ꯔꯣ ꯍꯪꯉꯛꯏ ꯑꯩꯅ ꯃꯣꯏ ꯏꯇꯩꯃ ꯑꯁꯦꯡꯕꯅꯦ ꯑꯩꯅ ꯎꯔꯤꯗꯣ ꯅꯨꯄꯤꯗꯤ ꯅꯨꯄꯤꯅꯤ ꯉꯔꯥꯡ ꯗ꯭ꯔꯥꯏꯚꯔ ꯑꯃꯅꯁꯨ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯁꯤꯗ ꯍꯥꯟꯅ ꯍꯣꯇꯦꯜ ꯇꯧꯔꯝꯕ ꯃꯤꯗꯣ ꯃꯣꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯃꯤ ꯍꯥꯏ ꯃꯣꯏ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯃꯠꯇ ꯍꯣꯇꯦꯜ ꯍꯥꯡꯕ ꯉꯝꯃꯣꯏ ꯍꯥꯏꯗꯅ ꯑꯗꯣ ꯏꯇꯩꯃ ꯖꯒꯥꯁꯤꯕꯨ ꯍꯥꯟꯅ ꯁꯥꯏꯗ ꯀꯩꯀꯩ ꯇꯧꯔꯝꯒꯦ ꯏꯇꯩꯃ ꯍꯣꯏꯒꯤ ꯂꯝ ꯑꯣꯏꯕꯅꯤꯅ ꯏꯇꯩꯃ ꯍꯣꯏꯗꯤ ꯈꯪꯉꯝꯅꯤ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦ ꯑꯗꯨꯅ ꯑꯃꯨꯛ ꯔꯥꯖꯨ ꯈꯪꯗꯦꯅꯦ ꯑꯩꯁꯨ ꯑꯗꯣ ꯁꯥꯏꯁꯦ ꯀꯩꯁꯨꯝꯇꯗꯤ ꯇꯧꯔꯝꯃꯣꯏꯗ ꯐꯔꯦ ꯑꯗꯣ ꯅꯣꯏ ꯑꯅꯤ ꯋꯥ ꯇꯥꯟꯅꯔꯣ ꯑꯩꯁꯨ ꯍꯥꯏꯐꯝ ꯈꯪꯗ꯭ꯔꯦ ꯅꯣꯏꯒꯤ ꯋꯥꯐꯝꯁꯦ ꯍꯥꯏꯔꯛꯏ ꯉꯥꯏꯍꯥꯛ ꯑꯗꯨꯃꯥꯏꯅ ꯑꯌꯨꯛꯇꯨꯗ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯒ ꯃꯥꯒ ꯑꯩꯒꯁꯨ ꯌꯨꯝꯂꯣꯝꯗ ꯑꯃꯨꯛ ꯀꯨꯝꯃꯛꯑꯝꯃꯤ ꯕꯕꯥ ꯏꯃꯥꯗꯁꯨ ꯏꯕꯥꯅꯤꯅ ꯋꯥꯔꯤꯗꯨ ꯇꯝꯕꯗ ꯃꯈꯣꯏꯅꯁꯨ ꯑꯁꯨꯝꯅ ꯈꯨꯝꯃꯛꯏ ꯑꯗꯨꯗꯤ ꯖꯒꯥ ꯑꯗꯥꯏꯗ ꯀꯔꯤꯅꯣꯃ ꯂꯩꯔꯦ ꯇꯣꯛꯑꯗꯨꯗ ꯍꯣꯇꯦꯜꯒ ꯇꯧꯔꯨꯔꯅꯨ ꯅꯊ꯭ꯋꯥꯏ ꯃꯥꯡꯗꯅ ꯅꯣꯏ ꯂꯣꯏꯅ ꯁꯤꯕ ꯇꯥꯔꯦ ꯄꯩꯁా तानबदा यामना करामगनु हानगी नोइना सु नोमिदो मदु दुम तौ चलुरनु को होटेल तो हाइरई मतम खरदे आइगी नुपीगा आइगासु होटेल दो हांगामदे युमदा कुइना लैरामि अदुगा इसो माइबा माइबी तौरगा लाइटिन खोरम थोअमि मसिगी मतुंग मतम खर लैरगा आइगी नुपीगा आइगासे वारी अमा तानरामि माना सोइंगोंदा सुमना हाइरई ददा खोइबु होटेल दो दुम तोसे हाइरिब्रो पोचै सिंसु आदा लोइना लेहौरि कमाइना तौसे हाइरिनो हांगाई अैना सोमुक मंगोदा सुमना खोम्मे खंगदे इसो दुगी वाखंदो खंदबदि नाते पोसेतुगा हाइरुरगदि पामदि यामना पामोइ येंगोने नोंगमदा 10,000 गी मथक्ता इबानीना कानरिसि चही अमा मुक्तगा इबानी होटेल अदु हांगबा ngamagadi imungse onkiba khangauroy adubo mafam aduda oiriba muhung mataw aduda ibani bo mukhana hotel adu hangba ngamkhidro hairame aigi no peso bhak wakhalama munna khalaba matung kona mana mo sumna khumai adudi dada ibani thenga su thengna hotel adu thonglolaga yumda dum hala asiro haide aduda hinglekpadu leptabi kharangana hotel do thonglolaga yumda dum handok hanjin sanarasi ngalingai mi lairingai dadi kaisu kiroi ibani su magi wafam aduda isu wakhalama munna khalaba matung adumaina muk patam khara yengasi haidana wa ama munna ibani tanarami wafam aduda ibani se muk punna yamina duna amuk hotel adu phamba chanaba thaurang taurami yumgi baba ima da sodum phajana hairami adubo moidi saudana wabu kaya khumaktre adumaina muk patam khara ibani se hotel do phamba chalami wadi yamna wai hotel thong ek lonbaga ibani se hathu tu yumda muk haleini numituri adai da police khara check post aduda gari check taurami mamsu mamsale pung 8 mukta salai adugo hotel so pose damna phaba numit haibado oi numitudi lupa 15,000 muk yonba ngamki mi se phana thenga phawadum hotel aduda sangai mi tilinga ibani so akiba wakhange loina kaurami pung 8 tarapagi matamadai da hotel do thonglolami aduga pochai sum loisilingai aina mangonda sumna hai ngasidi wasoyamna wari sida leirasiro se posta so police sing su leiri adu sida tummasiro ware ngasidi hairami aigi do pina sumuk yabu yagadro dada nahangi do maina muk tawroidro aidi yamna kigali nahangi do maina muk tawragadi handakti ayi oina wanthaki gadaba mali khumai
ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯦꯔ ꯀꯔꯤꯁꯨ ꯇꯧꯔꯔꯣꯏꯗ ꯑꯗꯣ ꯅꯪ ꯌꯨꯝꯗꯒꯤ ꯈꯣꯏꯖꯨ ꯂꯩꯈꯥꯝꯒ ꯂꯣꯏꯅ ꯄꯨꯔꯛꯑꯕ ꯅꯠꯇ꯭ꯔꯣ ꯇꯨꯝꯃꯝꯗꯥꯏꯗ ꯊꯥꯗꯣꯛꯑꯝꯃꯨ ꯇꯣꯛꯑꯁꯤ ꯉꯁꯤꯗꯤ ꯌꯨꯝꯗ ꯍꯜꯂꯒꯨꯝꯁꯤ ꯁꯤꯗ ꯑꯗꯨꯝ ꯂꯩꯔꯁꯤ ꯍꯥꯏꯔꯝꯃꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯑꯗꯨꯗꯤ ꯀꯣꯜꯂꯤꯛꯁꯦ ꯍꯌꯦꯡ ꯂꯣꯏꯁꯜꯂꯁꯤ ꯑꯩꯁꯨ ꯋꯥꯔꯦ ꯆꯥꯛ ꯆꯥꯅꯕ ꯑꯩꯁꯨ ꯈꯔ ꯁꯤꯜꯂꯨꯈꯤꯒꯦ ꯈꯨꯝꯃꯛꯏ ꯇꯨꯝꯃꯝꯗꯥꯏ ꯑꯗꯨꯐꯥꯎ ꯄꯨꯂꯤꯁꯁꯤꯡ ꯑꯗꯨ ꯆꯦꯛ ꯄꯣꯁ ꯑꯗꯨꯗ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯏꯕꯥꯅꯤꯁꯨ ꯅꯨꯡꯉꯥꯏꯅ ꯆꯥꯛ ꯈꯔ ꯆꯥꯔꯒ ꯑꯗꯨꯝ ꯃꯥꯒꯤ ꯇꯨꯝꯅꯔꯝꯃꯤ ꯍꯟꯗꯛꯅ ꯑꯃꯨꯛ ꯇꯨꯝꯈ꯭ꯔꯕ ꯃꯇꯨꯡ ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯃꯃꯪ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯗꯅ ꯃꯥꯁꯦ ꯈꯔꯒ ꯀꯤꯒꯟꯕꯒ ꯉꯥꯏꯍꯥꯛ ꯂꯩꯇ ꯃꯤꯀꯞ ꯊꯣꯛꯑꯕꯖꯥꯠꯅꯤ ꯃꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯃꯤ ꯐꯝꯐꯝ ꯑꯗꯣꯝꯗ ꯁꯨꯝ ꯇꯦꯕꯜꯁꯤꯡ ꯑꯗꯨ ꯒꯦꯒꯥ ꯂꯦꯡꯕ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯒ ꯃꯤ ꯑꯃꯅ ꯑꯗꯨꯗ ꯆꯪꯕ ꯂꯩꯕꯗꯧꯅꯁꯨ ꯇꯧꯔꯝꯃꯤ ꯃꯥꯁꯨ ꯑꯩꯉꯣꯟꯗ ꯇꯨꯝꯕ ꯍꯧꯗꯣꯔꯛꯏ ꯗꯗꯥ ꯑꯃꯨꯛꯇ ꯍꯧꯒꯠꯂꯣ ꯀꯔꯤꯅꯣꯃ ꯇꯧꯔꯦ ꯍꯥꯏꯗꯅ ꯍꯧꯗꯣꯔꯛꯏ ꯑꯩꯁꯨ ꯀꯩꯗꯧꯔꯒꯦ ꯍꯥꯏꯗꯅ ꯐꯤꯡꯅ ꯍꯧꯒꯠꯂꯛꯑꯝꯃꯤ ꯃꯥꯅꯁꯨ ꯑꯃꯨꯛ ꯗꯗꯥ ꯃꯈꯣꯜ ꯑꯃ ꯇꯥꯏ ꯑꯁꯣꯝꯗ ꯃꯤ ꯆꯪꯕꯗꯧꯅ ꯇꯧꯏ ꯍꯥꯏꯔꯛꯏ ꯑꯩꯅꯁꯨ ꯑꯃꯨꯛ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯁꯤꯕꯣ ꯑꯗꯣ ꯄꯨꯡꯕꯨ ꯀꯌꯥ ꯇꯥꯔꯒꯦ ꯑꯩꯗꯤ ꯇꯨꯝꯊꯈꯤꯕꯗ ꯉꯥꯏꯔꯤꯕꯣꯏ ꯅꯤꯡꯉꯤꯅꯦ ꯋꯥꯈꯜꯁꯦ ꯁꯤꯗꯤ ꯑꯍꯤꯡ ꯅꯣꯡꯌꯥꯏꯅꯤꯅꯦ ꯀꯔꯥꯏꯅꯣ ꯅꯪꯅ ꯇꯥꯔꯤꯕ ꯃꯈꯣꯟꯁꯤꯕꯣ ꯊꯣꯡꯅꯥꯎꯗꯤ ꯂꯣꯟꯁꯤꯜꯂꯝꯕ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯅ ꯑꯩꯁꯨ ꯃꯈꯣꯜ ꯑꯗꯨ ꯁꯨꯝ ꯇꯥꯁꯜꯂꯨꯕꯗ ꯍꯣꯇꯦꯜꯒꯤ ꯑꯃꯥꯡꯕ ꯀꯣꯜꯂꯤꯛ ꯊꯝꯐꯝ ꯑꯗꯣꯝꯗꯣ ꯁꯨꯝ ꯀꯣꯜꯂꯤꯛꯁꯤꯡ ꯑꯗꯨ ꯀꯣꯡꯀꯥꯡ ꯃꯈꯣꯜ ꯑꯃ ꯇꯥꯔꯛꯏ ꯑꯗꯨꯒ ꯇꯦꯕꯜꯁꯤꯡ ꯑꯗꯨꯁꯨ ꯁꯨꯝ ꯃꯆꯤ ꯂꯦꯡꯕ ꯃꯈꯣꯟꯁꯦ ꯇꯥꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯑꯁꯤꯕꯨ ꯎꯆꯤꯒꯨꯝꯕ ꯅꯠꯇ꯭ꯔꯣ ꯏꯕꯥꯅꯤꯕꯨ ꯍꯧꯒꯠꯂꯒ ꯌꯦꯡꯉꯨꯁꯤꯔꯣ ꯍꯪꯉꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯃꯨꯛ ꯑꯁ ꯇꯣꯛꯑꯁꯤꯗ ꯑꯩ ꯌꯥꯝꯅ ꯀꯤꯖꯩ ꯂꯩꯔꯁꯦ ꯇꯣꯛꯑꯁꯦ ꯀꯤꯔꯦ ꯌꯦꯡꯉꯒꯨꯝꯁꯤ ꯍꯥꯏꯔꯛꯏ ꯑꯗꯨꯃꯥꯏꯅ ꯏꯕꯥꯅꯤꯁꯦ ꯍꯧꯒꯠꯇꯕꯤ ꯃꯈꯣꯟꯗꯣ ꯁꯨꯝ ꯇꯥꯔꯝꯃꯤ ꯀꯣꯟꯅ ꯊꯪꯗꯗꯤ ꯍꯣꯇꯦꯜꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯀꯣꯡꯀꯥꯡ ꯃꯤ ꯑꯃꯅ ꯄꯥꯏꯗꯅ ꯂꯪꯈꯥꯏꯔꯛꯄꯗꯧꯅ ꯍꯦꯛꯇ ꯃꯑꯣꯡ ꯑꯃꯗ ꯇꯧꯔꯛꯏ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯀꯤꯗꯅ ꯃꯥꯁꯨ ꯀꯞꯄꯛꯏ ꯑꯗꯨꯒ ꯀꯅꯥ ꯂꯩꯒꯦ ꯑꯩꯈꯣꯏꯕꯨ ꯑꯃꯨꯛꯇ ꯀꯟꯕꯤꯌꯨ ꯍꯥꯏꯗꯅ ꯃꯥꯁꯨ ꯀꯞꯄ ꯂꯥꯎꯕ ꯇꯧꯔꯛꯏ ꯑꯩꯁꯨ ꯇꯧꯔꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯏꯁꯥꯗ ꯑꯩꯁꯦ ꯀꯤꯕꯗ ꯍꯥꯏꯐꯝ ꯇꯧꯐꯝ ꯑꯃ ꯈꯪꯉꯝꯗꯦ ꯆꯪꯉꯒ ꯍꯦꯛ ꯌꯦꯡꯉꯨꯕꯁꯨ ꯀꯤ ꯑꯗꯨꯅ ꯏꯕꯥꯅꯤꯁꯦ ꯐꯃꯨꯡ ꯑꯗꯨꯗ ꯇꯥꯁꯟꯅꯔꯒ ꯏꯕꯥꯅꯤꯁꯦ ꯂꯥꯏ ꯅꯤꯡꯗꯨꯅ ꯂꯩꯔꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯗꯨꯝ ꯃꯥꯁꯨ ꯀꯤꯗꯅ ꯑꯗꯨꯝ ꯀꯞꯄꯒ ꯂꯩ ꯁꯨꯝ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯄꯗꯒꯤ ꯃꯣꯏ ꯃꯆꯦ ꯑꯗꯨꯗ ꯈꯨꯗꯛꯇ ꯑꯩꯅ ꯐꯣꯟ ꯇꯧꯔꯛꯑꯝꯃꯤ ꯃꯗꯨꯗ ꯃꯣꯏꯒꯤ ꯃꯆꯦꯗꯨꯅ ꯐꯣꯟꯗ ꯃꯥꯁꯨ ꯃꯈꯣꯟꯗꯣ ꯇꯥꯔꯛꯑꯝꯃꯤ ꯍꯥꯏꯗꯤ ꯀꯣꯜꯂꯤꯛ ꯂꯪꯕꯗꯣ ꯑꯗꯨꯅ ꯃꯥꯅꯁꯨ ꯁꯨꯝꯅ ꯍꯥꯏꯔꯛꯏ ꯀꯩꯅꯣꯅꯦ ꯔꯥꯖꯨ ꯑꯩꯁꯨ ꯇꯥꯏꯅꯦ ꯃꯈꯣꯟꯗꯣ ꯑꯗꯨꯕꯨ ꯃꯤꯅ ꯇꯧꯔꯤꯖꯥꯔꯣ ꯍꯪꯉꯛꯏ ꯑꯩꯁꯨ ꯀꯤꯅ ꯏꯇꯩꯃ ꯃꯤꯅꯔ ꯀꯩꯅꯅꯣ ꯈꯪꯗ꯭ꯔꯦ ꯏꯕꯥꯅꯤ ꯌꯥꯝꯅ ꯀꯤꯔꯦ ꯏꯇꯩꯃ ꯍꯣꯏ ꯍꯧꯖꯤꯛ ꯇꯥꯗꯒ ꯑꯃꯨꯛꯇ ꯁꯤꯗ ꯂꯥꯛꯄꯤꯌꯨ ꯅꯠꯇ꯭ꯔꯒꯗꯤ ꯏꯕꯥꯅꯤ ꯃꯑꯣꯡ ꯑꯃ ꯇꯥꯔꯔꯣꯏ ꯍꯥꯏꯔꯝꯃꯤ ꯃꯣꯏ ꯃꯆꯦꯗꯨꯅ ꯑꯃꯨꯛ ꯐꯔꯦ ꯑꯗꯨꯗꯤ ꯔꯥꯖꯨ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯉꯥꯡꯁꯤꯡꯒ ꯂꯥꯛꯑꯒꯦ ꯅꯣꯏꯁꯨ ꯉꯥꯏꯍꯥꯛꯇꯪ ꯂꯩꯔꯝꯃꯣ ꯑꯗꯨꯃꯥꯏꯅ ꯐꯣꯟ ꯑꯗꯨ ꯊꯝꯅꯔꯝꯃꯤ ꯑꯩꯁꯨ ꯐꯃꯨꯡꯗꯒꯤ ꯇꯞꯅ ꯍꯧꯒꯠꯂꯛꯑꯝꯃꯤ ꯑꯗꯨꯒ ꯀꯔꯤꯅꯣ ꯇꯧꯔꯤꯗꯣ ꯌꯦꯡꯉꯒꯦ ꯈꯜꯂꯝꯃꯤ ꯑꯩꯒꯤ ꯅꯨꯄꯤꯅꯁꯨ ꯗꯗꯥ ꯌꯦꯡꯉꯨꯅꯨ ꯍꯥꯏꯗꯅ ꯑꯩꯒꯤ ꯈꯨꯠꯁꯦ ꯃꯥꯗꯤ ꯆꯦꯠꯅ ꯄꯥꯏꯁꯜꯂꯒ ꯂꯩꯈꯤ ꯀꯣꯟꯅ ꯑꯩꯒꯤ ꯅꯨꯄꯤꯒꯤ ꯃꯆꯦꯗꯣ ꯃꯣꯏ ꯃꯌꯥꯝ ꯑꯃ ꯒꯥꯔꯤ ꯀꯥꯔ ꯑꯃꯗ ꯂꯥꯛꯄꯤꯔꯝꯃꯤ ꯃꯣꯏ ꯍꯦꯛ ꯂꯥꯛꯄ ꯃꯈꯣꯟ ꯇꯥꯕꯗ ꯇꯧꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧꯁꯤꯡ ꯑꯗꯨ ꯆꯨꯞꯆꯥꯞꯇ ꯂꯩꯈꯤ ꯏꯕꯥꯅꯤꯁꯨ ꯃꯣꯏ ꯂꯥꯛꯏ ꯍꯥꯏꯗꯅ ꯆꯦꯟꯊꯣꯛꯎꯕꯗ ꯍꯣꯇꯦꯜꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨ ꯍꯦꯛꯇ ꯋꯥꯏ ꯆꯥꯏꯈꯩ ꯃꯆꯤ ꯇꯥꯗꯅ ꯂꯩꯔꯝꯃꯤ ꯃꯣꯏꯁꯨ ꯆꯪꯉꯛꯄꯗ ꯑꯣꯏꯔꯝꯃꯤꯕ ꯃꯑꯣꯡ ꯃꯇꯧ ꯑꯗꯨꯗ ꯃꯣꯏꯁꯨ ꯄꯨꯡꯉꯛ ꯍꯦꯛ ꯉꯥꯏ ꯅꯨꯃꯤꯠꯇꯨꯗ ꯃꯣꯏꯁꯨ ꯅꯣꯡꯉꯥꯟꯗ꯭ꯔꯤꯐꯥꯎ ꯑꯩꯈꯣꯏꯕꯨ ꯁꯪꯕꯤꯗꯨꯅ ꯂꯩꯔꯝꯃꯤ ꯅꯣꯡ ꯍꯦꯛ ꯉꯥꯟꯕꯒꯗꯤ ꯃꯣꯏꯒꯤ ꯃꯆꯦꯗꯨꯒ ꯃꯇꯩꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯅꯣꯏ ꯇꯣꯛꯑꯗ ꯁꯤꯗ ꯍꯣꯇꯦꯜ ꯍꯥꯡꯕꯁꯤ ꯅꯣꯏꯒꯤ ꯗꯤꯄꯣꯖꯤꯠꯀꯤ ꯄꯩꯁꯥ ꯑꯗꯨꯁꯨ ꯑꯩ ꯍꯟꯗꯣꯛꯄꯤꯔꯒꯦ ꯁꯨꯃꯥꯏꯅ ꯅꯣꯏꯁꯤ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯅꯣꯏ ꯁꯨꯃꯥꯏꯅ ꯂꯩꯕ ꯉꯝꯃꯣꯏ ꯔꯥꯖꯨ ꯅꯣꯏ ꯇꯥꯗꯅ ꯍꯥꯏꯕꯗꯁꯨ ꯃꯐꯝ ꯑꯁꯦ ꯊꯥꯏꯅ ꯅꯨꯄꯤ ꯑꯃ ꯑꯁꯥꯏꯗ ꯁꯤꯈꯤ ꯍꯥꯏ ꯑꯗꯨꯗꯒꯤ ꯁꯨꯝ ꯁꯤꯗ ꯅꯨꯄꯤꯗꯨ ꯇꯝꯅꯔꯥꯏ ꯑꯣꯏꯅ ꯁꯤꯗ ꯊꯣꯛꯑꯕꯅꯤ ꯍꯥꯏ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯑꯗꯨꯁꯨ ꯇꯝꯅꯔꯛꯇꯅ ꯂꯩꯕ ꯉꯝꯗꯕꯗꯒꯤ ꯃꯣꯏꯁꯨ ꯍꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏ ꯅꯨꯃꯤꯗꯥꯡꯗ ꯃꯣꯏꯗꯐꯥꯎ ꯁꯨꯝ ꯑꯍꯤꯡꯗ ꯅꯨꯄꯤꯁꯦ ꯑꯗꯥꯏꯗ ꯁꯨꯝ ꯆꯠꯂꯒ ꯂꯩꯕꯁꯤ ꯃꯣꯏꯅ ꯊꯦꯡꯅꯔꯛꯄꯗꯒꯤ ꯋꯥꯟꯊꯕ ꯁꯣꯛꯄ ꯄꯟꯕ ꯌꯥꯎꯔꯛꯄꯗꯩ ꯃꯣꯏꯁꯨ ꯃꯐꯝ ꯑꯃꯗ ꯍꯣꯡꯗꯣꯛꯈꯤꯕꯅꯤ ꯍꯥꯏ ꯑꯍꯤꯡꯗꯁꯨ ꯈꯣꯡꯅꯥꯡ ꯃꯈꯣꯡ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯊꯣꯛꯑꯒ ꯍꯦꯛ ꯀꯞꯄꯤ ꯍꯥꯏ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯍꯥꯟꯅ ꯈꯪꯗꯦ ꯀꯣꯟꯅ ꯈꯪꯉꯛꯄꯅꯤ ꯇꯣꯛꯑ ꯅꯣꯏ ꯁꯤꯗ ꯍꯣꯇꯦꯜꯒ ꯇꯧꯔꯨꯔꯅꯨ ꯍꯥꯏꯔꯛꯏ ꯃꯆꯦꯒꯤ ꯋꯥꯗꯨ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ ꯏꯕꯥꯅꯤꯁꯨ ꯑꯃꯨꯛ ꯌꯨꯝꯗ ꯍꯜꯂꯛꯑꯝꯃꯤ ꯍꯟꯗꯛꯇꯤ ꯑꯩꯒꯤ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯍꯟꯅ ꯑꯗꯨꯗ ꯆꯠꯄ ꯉꯝꯃꯔꯣꯏ ꯍꯥꯏꯗꯅ ꯂꯩꯈꯤ ꯊꯥ 5 ꯍꯣꯇꯦꯜ ꯑꯗꯨ ꯍꯥꯡꯉꯨꯗ꯭ꯔꯕ ꯃꯇꯨꯡ ꯅꯣꯡꯃꯗꯤ ꯑꯩꯅ ꯊꯥꯏꯅ ꯄꯨꯜꯂꯝꯕ ꯏꯃꯥꯟꯅꯕ ꯑꯃꯗ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯇꯝꯃꯨꯕꯗ ꯃꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯑꯁ ꯀꯔꯥꯏꯗꯒꯤ ꯚꯨꯠꯅꯣ ꯃꯤꯅ ꯁꯥꯟꯅꯕ ꯑꯣꯏꯔꯤꯅꯦ ꯅꯣꯏ ꯀꯤꯅꯕ ꯅꯣꯡꯃꯗ ꯑꯗꯨꯈꯛꯅ ꯁꯦꯟꯗꯣꯡ ꯇꯥꯜꯂꯕ ꯅꯣꯏꯗꯤ ꯑꯁ ꯑꯩ ꯑꯗꯨꯝ ꯇꯧꯅꯤꯡꯉꯛꯑꯦꯍꯦ ꯅꯠꯇ꯭ꯔꯒ ꯔꯥꯖꯨ ꯑꯩ ꯇꯧꯔꯒꯦ ꯅꯣꯏꯒꯤ ꯍꯣꯇꯦꯜꯒꯤ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯁꯨ ꯑꯩ ꯄꯨꯟꯅ ꯂꯩꯔꯒꯦ ꯑꯩ ꯑꯗꯨꯗ ꯂꯩꯔꯒ ꯍꯥꯡꯉꯨꯔꯒꯦ ꯍꯥꯏꯔꯛꯏ ꯑꯩꯅ ꯑꯃꯨꯛ ꯏꯇꯥꯎꯕꯤ ꯑꯗꯥꯏꯗ ꯃꯤ ꯇꯥꯕ ꯖꯒꯥ ꯅꯠꯇꯦ ꯑꯩꯈꯣꯏ ꯈꯛꯅꯤ ꯍꯣꯇꯦꯜ ꯇꯧꯔꯤꯗꯣ ꯑꯗꯨꯗꯩ ꯈꯤꯇꯪ ꯆꯠꯂꯒꯗꯤ ꯃꯤꯕꯨꯗꯤ ꯇꯥꯟꯅꯔꯦ ꯑꯗꯨ ꯅꯪ ꯀꯤꯖꯔꯣꯏꯗ꯭ꯔꯣ ꯚꯥꯏ ꯍꯪꯉꯝꯃꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯑꯃꯨꯛ ꯀꯩꯗꯧꯕꯩ ꯀꯤꯗꯣꯏꯅꯣ ꯅꯣꯡꯃꯗ 10,000 ꯇꯥꯜꯂꯒꯗꯤ ꯑꯩ ꯚꯨꯠ ꯅꯨꯄꯤꯗꯨꯒ ꯇꯨꯃꯤꯟꯅꯔꯣꯁꯨ ꯑꯩ ꯇꯨꯃꯤꯟꯅꯔꯒꯦ ꯑꯩ ꯍꯧꯖꯤꯛ ꯀꯔꯕꯥꯔ ꯑꯃ ꯇꯧꯅꯤꯡꯗꯅ ꯂꯩꯔꯤꯅꯤ
ꯀꯥꯟꯅꯗꯦ ꯑꯩ ꯑꯣꯏꯅ ꯑꯗꯨꯗ ꯇꯧꯔꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯩꯅꯁꯨ ꯑꯃꯨꯛ ꯍꯣꯏ ꯍꯣꯏ ꯅꯪꯅ ꯇꯧꯒꯦꯗꯤ ꯇꯧ, ꯑꯗꯣ ꯑꯩꯁꯨ ꯑꯃꯨꯛꯇ ꯈꯜꯂꯛꯈꯤꯒꯦ, ꯏꯕꯥꯅꯤ ꯄꯨꯟꯅ ꯇꯧꯃꯤꯟꯅꯕ ꯌꯥꯔꯒꯗꯤ ꯅꯇꯣꯝꯗ ꯇꯧꯗꯣꯏ ꯁꯔꯨꯛ ꯑꯩꯒ ꯄꯨꯟꯅ ꯇꯧꯃꯤꯟꯅꯁꯤ ꯌꯥꯔꯣꯏꯗ꯭ꯔꯣ ꯍꯪꯉꯝꯃꯤ꯫ ꯏꯃꯥꯟꯅꯕꯗꯨꯅ ꯑꯃꯨꯛ ꯌꯥꯕꯨꯗꯤ ꯌꯥꯏ, ꯍꯣꯏꯁꯦ ꯑꯗꯣ ꯅꯪꯁꯨ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡ ꯇꯥꯟꯅꯔꯛꯑꯣ, ꯑꯩꯗꯤ ꯔꯦꯗꯤ ꯂꯩꯔꯕꯅꯤ, ꯅꯪꯅ ꯇꯜꯂꯒꯁꯨ ꯑꯩ ꯇꯧꯖꯒꯦ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯑꯩꯁꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒ ꯑꯩꯒꯤ ꯅꯨꯄꯤꯗꯁꯨ ꯑꯩꯅ ꯋꯥꯔꯤꯗꯣ ꯇꯝꯃꯝꯃꯤ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯍꯣꯇꯦꯜꯗꯨ ꯃꯥ ꯑꯣꯏꯅ ꯇꯧꯖꯔꯒꯦ ꯍꯥꯏꯔꯦ꯫ ꯃꯗꯨꯗ ꯑꯩꯒꯤ ꯅꯨꯄꯤꯗꯤ ꯃꯃꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗꯒꯤ ꯃꯥꯗꯤ ꯀꯤꯈ꯭ꯔꯕꯅꯤ, ꯑꯗꯨꯅ ꯃꯥꯗꯤ ꯑꯗꯨꯝ ꯌꯥꯔꯛꯏ ꯍꯥꯏꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯅ ꯇꯧꯒꯦ ꯍꯥꯏꯔꯤꯗꯣ ꯑꯗꯨꯝ ꯇꯧꯍꯟꯈꯣ ꯍꯥꯏꯗꯅ꯫ ꯑꯗꯨꯒ ꯑꯩꯅ ꯃꯉꯣꯟꯗ ꯑꯩꯒ ꯇꯧꯃꯤꯟꯅꯒꯦ ꯍꯥꯏꯔꯨꯕꯗ ꯑꯩꯒꯤ ꯅꯨꯄꯤꯅ ꯑꯩꯗꯤ ꯌꯥꯎꯔꯨꯔꯅꯨ, ꯖꯒꯥ ꯑꯗꯨꯗ ꯁꯤꯕ ꯅꯥꯕ ꯊꯣꯔꯛꯄꯁꯨ ꯌꯥꯏ, ꯃꯑꯣꯡ ꯑꯃꯅꯤ ꯃꯐꯝꯗꯣ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯄꯩꯁꯥꯒꯤ ꯃꯍꯥꯎ ꯍꯥꯏꯗꯅ ꯁꯨꯝ ꯏꯁꯥꯗ ꯑꯃꯨꯛꯀꯁꯨ ꯃꯐꯝ ꯑꯗꯨꯗ ꯍꯣꯇꯦꯜꯗꯨ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯍꯪꯃꯤꯟꯅꯔꯨꯈꯤꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯍꯟꯗꯛꯇꯤ ꯏꯇꯣꯝꯗ ꯑꯣꯏꯅ ꯋꯥꯈꯜꯁꯦ ꯃꯨꯟꯅ ꯈꯜꯂꯕ ꯃꯇꯨꯡ ꯑꯩꯁꯨ ꯍꯦꯔ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯐꯝꯃꯤꯟꯅꯔꯒꯦ, ꯃꯥꯅꯁꯨ ꯍꯥꯏꯔꯤ ꯄꯩꯁꯥꯅ ꯃꯔꯨꯅꯤ, ꯄꯩꯁꯥ ꯇꯥꯜꯍꯧꯔꯒ ꯂꯣꯏꯔꯦ ꯈꯟꯅ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯤ ꯍꯣꯇꯦꯜ ꯑꯗꯨ ꯑꯃꯨꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯔꯒꯦ ꯅꯤꯡꯉꯝꯃꯤ꯫ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯑꯩꯒꯤ ꯅꯨꯄꯤꯒ ꯑꯩꯒ ꯇꯧꯃꯤꯟꯅꯕꯅ ꯍꯦꯟꯅ ꯄꯣꯠꯁꯤꯁꯨ ꯐꯔꯛꯑꯝꯃꯤ꯫ ꯃꯥꯒ ꯑꯩꯒ ꯇꯧꯕꯗꯤ ꯅꯣꯡꯃꯗ 5,500ꯃꯨꯛꯁꯤ ꯌꯥꯝꯅ ꯋꯥꯅ ꯇꯥꯔꯛꯑꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯗꯤ ꯇꯧꯈꯤꯁꯤ ꯌꯥꯏ ꯍꯥꯏꯗꯅ ꯃꯈꯥ ꯇꯥꯅ ꯇꯧꯃꯤꯟꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯝꯃꯤ꯫ ꯅꯨꯃꯤꯠꯇꯨꯗꯤ ꯏꯕꯥꯅꯤꯁꯤ ꯃꯤꯁꯨ ꯀꯌా ꯆꯪꯉꯛꯇꯦ ꯍꯥꯏꯗꯅ ꯏꯕꯥꯅꯤ ꯑꯣꯏꯅ ꯌꯨꯗꯣ ꯁꯨꯝ ꯊꯤꯠ ꯊꯤꯠ ꯊꯛꯃꯤꯟꯅꯔꯝꯃꯤ꯫ ꯑꯗꯨꯒ ꯗ꯭ꯔꯥꯏꯚꯔ ꯑꯃꯁꯨ ꯆꯪꯉꯛꯇꯅ ꯏꯕꯥꯅꯤꯁꯨ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯗ ꯉꯥꯏꯍꯥꯛ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯗꯨꯅ ꯅꯤꯁꯥ ꯈꯥꯏꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯋꯥꯐꯝ ꯑꯃ ꯍꯧꯗꯣꯔꯛꯏ꯫ ꯅꯣꯏꯅ ꯁꯤꯗ ꯅꯨꯄꯤ ꯑꯃ ꯊꯣꯛꯏ ꯍꯥꯏꯔꯤꯕꯗꯨ ꯉꯁꯤꯗꯒꯤ ꯆꯍꯤ 10ꯃꯨꯛꯀꯤ ꯃꯃꯥꯡꯗ ꯒꯥꯔꯤ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯁꯥꯕꯤ ꯑꯃ ꯁꯤꯗ ꯂꯩꯈꯤꯗꯦ, ꯑꯗꯨꯒꯤꯅꯤ ꯑꯁꯥꯏꯗ ꯅꯨꯄꯤ ꯑꯃ ꯊꯣꯔꯛꯏꯁꯤ꯫ ꯑꯩꯅ ꯑꯃꯨꯛ ꯈꯪꯗꯦꯗ, ꯑꯗꯣ ꯑꯁꯥꯏꯗ ꯅꯨꯄꯤ ꯑꯃꯗꯤ ꯁꯤꯈꯤ ꯍꯥꯏꯕꯗꯤ ꯇꯥꯏ, ꯑꯗꯣ ꯃꯥꯅ ꯁꯤꯈ꯭ꯔꯒꯗꯤ ꯀꯩꯗꯧꯕꯒꯤ ꯑꯁꯥꯏꯗ ꯊꯣꯔꯛꯑꯒ ꯀꯩꯗꯧꯕꯒꯤ ꯁꯥꯟꯅꯔꯤꯅꯣ ꯍꯥꯏꯗꯅ ꯁꯨꯝ ꯋꯥꯁꯦ ꯖꯥꯠ ꯖꯥꯠ ꯉꯥꯡꯅꯔꯝꯃꯤ꯫ ꯗ꯭ꯔꯥꯏꯚꯔ ꯑꯗꯨꯅꯁꯨ ꯑꯃꯨꯛ ꯈꯪꯗꯦ, ꯑꯗꯣ ꯑꯩꯈꯣꯏꯅ ꯑꯃ ꯃꯇꯦꯡ ꯑꯁꯥꯏꯗ ꯂꯥꯟꯗꯨꯅ ꯂꯥꯛꯄꯗ ꯗ꯭ꯔꯥꯏꯚꯔ ꯈꯔꯗꯁꯨ ꯅꯨꯄꯤꯗꯨꯅ ꯈꯨꯠ ꯈꯜꯂꯒ ꯒꯥꯔꯤ ꯈꯥꯝꯃꯛꯇꯅ ꯐꯔꯛ ꯇꯥꯕ ꯌꯥꯝꯅ ꯌꯥꯎꯈ꯭ꯔꯦ꯫ ꯑꯩꯁꯨ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯃ ꯀꯞꯄꯛꯄ ꯃꯈꯣꯟ ꯇꯥꯈ꯭ರೆ, ꯀꯨꯏꯔꯦ ꯊꯥꯏꯅꯒꯤ ꯋꯥꯔꯤꯅꯤ ꯍꯥꯏꯔꯛꯏ꯫ ꯑꯗꯨꯃꯥꯏꯅ ꯋꯥꯊꯤ ꯁꯨꯝ ꯉꯥꯡꯅꯔꯝꯃꯒ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯟꯅꯕ ꯑꯗꯨꯒ ꯑꯩꯒꯁꯦ ꯊꯦꯡꯉꯐꯥꯎ ꯏꯕꯥꯅꯤꯈꯛ ꯌꯨꯁꯤ ꯍꯣꯇꯦꯜ ꯑꯗꯨꯗ ꯑꯗꯨꯝ ꯊꯛꯑꯒ ꯂꯩꯔꯝꯃꯤ꯫ ꯀꯣꯟꯅ ꯉꯥꯎꯈꯠꯂꯛꯇꯅ ꯍꯣꯇꯦꯜ ꯊꯣꯡꯒ ꯂꯣꯟꯅꯤ ꯀꯥꯎꯕ ꯃꯈꯩ ꯏꯕꯥꯅꯤꯁꯦ ꯑꯗꯨꯝ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕ ꯃꯈꯩ ꯇꯨꯝꯅꯔꯝꯃꯤ꯫ ꯑꯩꯗꯤ ꯑꯗꯨꯝ ꯇꯨꯝꯈ꯭ꯔꯕꯖꯥꯠꯅꯤ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯍꯤꯡꯗ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯍꯣꯇꯦꯜꯒꯤ ꯃꯤ ꯐꯝꯐꯝ ꯇꯦꯕꯜ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯃꯁꯝ ꯁꯥꯡꯅ ꯊꯥꯗꯔꯒ ꯐꯝꯃꯒ ꯂꯩꯔꯝꯕ ꯃꯥꯅ ꯊꯦꯡꯅꯈꯤ꯫ ꯃꯗꯨꯗ ꯃꯥꯗꯤ ꯃꯃꯪ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯅ ꯌꯨꯒ ꯉꯥꯎꯕꯒ ꯃꯃꯤꯠꯇꯣ ꯁꯨꯝ ꯅꯣꯏꯔꯒ ꯅꯨꯄꯤꯗꯨꯒꯤ ꯃꯅꯥꯛꯇ ꯆꯪꯁꯜꯂꯛꯑꯝꯃꯤ꯫ ꯑꯗꯨꯒ ꯃꯃꯥꯏꯗꯣ ꯌꯦꯡꯒꯦ ꯍꯥꯏꯗꯅ ꯄꯥꯛꯊꯔꯒ ꯌꯦꯡꯉꯨꯕꯗ ꯅꯨꯄꯤꯗꯨꯒꯤ ꯃꯃꯥꯏ ꯃꯃꯤꯠ ꯑꯃꯠꯇ ꯌꯥꯎꯔꯝꯗꯦ ꯍꯥꯏ꯫ ꯄꯨꯡꯅꯥꯟ ꯍꯦꯛ ꯅꯥꯜꯂꯒ ꯏꯃꯥꯟꯅꯕ ꯑꯗꯨꯗ ꯑꯩ ꯀꯔꯤꯅꯣꯃꯇ ꯆꯥꯒꯦ ꯍꯥꯏꯗꯅ ꯍꯥꯏꯔꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯗꯨꯗꯤ ꯃꯄꯨꯟꯁꯤꯗ ꯃꯗꯨꯒꯨꯝꯕꯗꯣ ꯑꯃꯨꯛꯐꯥꯎ ꯊꯦꯡꯅꯔꯛꯇꯕꯒ ꯑꯃꯨꯛꯇꯪ ꯑꯣꯏꯃꯥ ꯍꯥꯏꯗꯅ ꯂꯥꯎꯔꯝꯃꯒ ꯑꯗꯨꯝ ꯃꯥꯗꯤ ꯒ꯭ꯌꯥꯟ ꯇꯥꯈꯤꯗ꯭ꯔꯦ꯫ ꯑꯩꯅ ꯇꯨꯝꯕ ꯍꯧꯒꯠꯂꯛꯄꯗ ꯏꯃꯥꯟꯅꯕꯁꯤ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯑꯗꯥꯏꯗ ꯇꯥꯔꯒ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯗꯨꯗꯤ ꯂꯩꯔꯝꯗ꯭ꯔꯦ꯫ ꯑꯩꯁꯨ ꯊꯧꯗꯣꯛ ꯑꯗꯨꯅ ꯑꯍꯥꯟꯕ ꯅꯠꯇꯕꯅꯤꯅ ꯑꯩꯁꯨ ꯑꯗꯨꯝ ꯈꯪꯕ ꯉꯝꯈꯤ, ꯑꯣ ꯃꯥꯁꯨ ꯊꯦꯡꯅꯔꯦꯗꯅ ꯍꯥꯏꯕꯁꯤ꯫ ꯑꯗꯨꯅ ꯑꯩꯁꯨ ꯀꯅꯥ ꯀꯅꯥꯅꯣ ꯐꯣꯟ ꯇꯧꯅꯔꯒ ꯅꯨꯃꯤꯠꯇꯨꯗꯤ ꯏꯃꯥꯟꯅꯕꯗꯨ ꯑꯗꯨꯝ ꯃꯌꯥꯝ ꯆꯪꯗꯅ ꯂꯥꯛꯅꯔꯝꯃꯤ꯫ ꯃꯥꯅꯁꯨ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯑꯗꯨꯝ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏꯗ ꯇꯝꯃꯛꯏ꯫ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯥꯁꯨ ꯍꯣꯇꯦꯜꯗꯣ ꯇꯣꯛꯑꯁꯤ ꯃꯥ ꯇꯧꯔꯔꯣꯏ ꯍꯥꯏꯔꯛꯏ꯫ ꯑꯩꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯄꯣꯠ ꯆꯩꯁꯤꯡ ꯑꯗꯨ ꯌꯨꯝꯗ ꯍꯣꯜꯂꯛꯑꯒ ꯑꯃꯨꯛ ꯍꯟꯅ ꯍꯣꯇꯦꯜꯗꯣ ꯐꯝꯈꯤꯗ꯭ꯔꯦ, ꯐꯝꯅꯤꯡꯕꯒꯤ ꯋꯥꯈꯜꯁꯨ ꯄꯣꯛꯇ꯭ꯔꯦ꯫ ꯃꯤꯅ ꯍꯥꯏꯕꯗꯣ ꯑꯗꯨꯝ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯅ ꯐꯝꯕ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯤ ꯑꯃ ꯑꯗꯨꯝ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯍꯣꯇꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯀꯞꯄ ꯃꯈꯣꯟ ꯇꯥꯏ ꯍꯥꯏ꯫ ꯃꯁꯤꯅꯤ ꯃꯌꯥꯝ ꯉꯁꯤꯒꯤ ꯔꯤꯌꯦꯜ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ꯫ ꯃꯊꯪꯒꯤ ꯋꯥꯔꯤ ꯊꯥꯒꯠꯂꯛꯄꯗ ꯃꯌꯥꯝ ꯄꯨꯟꯅꯃꯨꯛ ꯊꯦꯡꯅꯔꯁꯤ꯫ ꯉꯁꯤꯒꯤꯗꯤ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯕꯤꯗꯥꯏ ꯂꯧꯖꯔꯤ꯫